इचेसे for one day इचेसे करीगुम्बा सा में हेक्ता ओइरेनि खलसेबा करम सागदि ओइनि अदो करीगि ओइनिंगबनो हाइबदुसु हाइबिरो ऐसा कमाय दुनो हबुंग मोबाइल फोन से करम फीचर गदि हापचलगा पुथोकबिरकदोइनो इचे दुसु हाइबिरो गाइनि अखोइदि कुचुगरा मुबनिना Yes. कापदगा कुचुगा चे खंगोरपिदो du yan bagi pot ang khang di ai khale ado ai da hap ga dor pa mani ko ai bi ga do hap chumna ga khara ga khara ga apu ko yang hin over ga hap di ti ko lana mu chakini ba मैम लाना चट्टी कनो तलिंग इस दाई जे दा हंग जोगे जे जे हजि कबाइना करम स्टेटस दे लेबिरी सिंगल दे लेबिरा नत्रगना ओइद्रबरा तल्ली से सिंगल ओइ बेन यस pai mete mi chagi ang labi hausi tikra bo hangi ko hang base kya hangde ba di samna da teacher students relationship se ya maru oi ba oza du nei ngon da free frank oina free oina khala kan da hangi bang po andoi ne ba adu po ga tar ga di aina dum breng ne takthar ani adu ga moi so na so khang da chakrani khang da ba yaw ko do hang bang da tar di kana de ko mayam su hadi ai khang natna hai tar ko gi sigi media gi line da lei ba ko gi offspring the level missing. They are masa khangbi de dara. Yes. And moi su kar puthok pira kanda ko gi mo gi na theng na rak pa wa na se struggle boy ro no wa ba no si su khangan bam chang e ba. Mayam bataram na objeri the media insights high river thorum asigi han episode mayam da khudol tamjeri lamdam asida leiriba tongan ba media housing asida thopuduna leibiriba myoi singda aikoi ga hatheng na unazaduna wari watai sanazabagi tanja amakak laujaba duguma thoraba mani ngasigi oina new tv high river media house asigi news anchor amo oina thopuduna leibiriba iche amakaka wari watai sanajabagi tanja adu laujage so mayam punna mideng kaminarsi lengsinduna leibire egi chiche jan maibam. Thank you very much. Nangkedi aina sum hangaga mi some interview lorok mane do ngasi sida mo ai da personally interview lorok pase yam nga do ai gi only first ever interview oido ne gi personal interview ai daraga di sigi nga pro channel na no bi interviews na first time oido ne so thank you very much for this thaga chare ko gi site gi su je yam no ai je ga wari watai sana na bagi tanja su je na pibira ko se hai ni ngai tena thaga do phom dok chari hai wa pham sima ai ko gi site gi thamjage ado je na je da lak chaning bo se han boina je gi ming se jan mai bam hai ba ming se dum nupi macha adagi di dum mayam na ima hoina ga ko dum yum da ichan chan kai da ga kong ga dum nickname hoina thamna ba ming ne ba adu smai ta ja ba se iche da jan mai bam hai ga mayam na khangna bi se se iche gi ming se adum nickname hoina leibra na traga na certificate name adum oi bra si gi matang dagi hauraga iche gi full introduction na ma mayam gi ma da thambira mo hai se I give ming se I give ming jan mai bam la ki ba se gi behind the scene story am khak lei I say aina sigi media gi line da chang pa se kino ne 2021 de go ne koi covid ki matam se I say aseng bagi ori de gi profession se organization from the lay government azadi na de ko ado organization from the lay aduga id covid matam se school lo shoot thai ko shoot tha bis I say ka ne koi yum da dum da ga lei sa haina da mi ne ba chalo ga lei ba haina ba mi ne ba in the back way da ta ba ko adu minor leiba pam mane ba da 2021 sida igi mara bi ma khak se media channel am ko ta ma se paw pare ma se sing bagi di reporter oina leiba ne da ma se paw para pa da da mana ko group am lei ko imana bi sing group ka lei da ko WhatsApp group au da mana se ki mana paw pa bi se share drop pa da ada ai se angang ri ka da ki song da paw pa bu gum ba anchoring gi pot sam pa me ba angang ri kan da ko gi ta la pi sana ba gum ba taw sai se dum da mana anchoring gi we pa de paw pa se sana wo se au da adu oi bisa ina imara bi na mai share drop pa kan si da ina nang smai na yaw edo ai shu yaw ni si gi live se pa me na ka la imara bi na harau na hai da adu dar di nang la o du du ga ai research da hai na ge adu du ga di interview jam pira ka da na gi vocal test ka taw shin hai ba ai se chatle am zaru ni da ta chintha da ba ka ta chatle chala ka si da ai gi vocal test to ba vocal test to ba ka si da han bek mate ma pa ba ka sa ko share ni na nang vocal si ya ni de ko ya ni anchor do ya ni vocal phasai na ba ado isa gi khonja ta sa mai na ba ni ba ai isa gi khonja ja khonja de ba mi de phasai phasai hai kai phasai no bang de ai ja mai na de ado ko isa mo si taw e isa gi sa ga tar ga taw de asai de ta da bi ga ba ne mai to re de ya ba de gi trading am to si ni ado pa sa ya da
ꯂꯩꯕꯅꯤꯅ ꯅꯨꯡꯇꯤꯒꯤ ꯂꯥꯛꯑꯣ ꯑꯗꯨꯒ ꯁꯤꯗ ꯇ꯭ꯔꯦꯅꯤꯡ ꯃꯆꯥ ꯃꯆꯥ ꯈꯔ ꯇꯧꯁꯤ ꯈꯣꯠꯁꯤꯅ ꯍꯥꯏꯕꯗꯒꯤ ꯑꯩꯁꯦ ꯆꯠꯂꯦ ꯑꯗꯨꯒ ꯑꯩꯁꯦ ꯍꯞꯇꯥ ꯑꯃꯕꯨ ꯇ꯭ꯔꯦꯅꯤꯡꯁꯦ ꯄꯥꯎ ꯄꯥꯕꯒꯤ ꯄ꯭ꯔꯦꯛꯇꯤꯁꯁꯦ ꯇꯧꯔꯦꯕꯀꯣ ꯇꯧꯔꯀꯥꯟꯁꯤꯗ ꯑꯩꯅ ꯄꯥꯕꯁꯦ ꯍꯧꯈ꯭ꯔꯦ ꯃꯦꯒꯤ ꯊꯥꯗꯒꯤ 2021ꯒꯤ ꯃꯦꯒꯤ ꯊꯥꯗꯒꯤ ꯄꯥꯕ ꯍꯧꯈꯤꯕꯅꯦ ꯍꯧꯔꯀꯥꯟꯗ ꯁꯨꯝ ꯄꯥꯈ꯭ꯔꯦ ꯑꯗꯨꯗꯨꯒ ꯑꯗꯨꯒꯤ ꯄꯥꯔꯤꯕ ꯃꯦꯗꯤꯌꯥ ꯆꯦꯅꯦꯜꯁꯦ ꯁꯤꯁꯦ ꯏꯟꯀꯟꯚꯤꯅꯦꯟꯁ ꯈꯔ ꯂꯩꯕꯗꯒꯤ ꯃꯥꯁꯦ ꯂꯦꯞꯄꯦꯀꯣ ꯂꯦꯞꯄꯗꯒꯤ ꯑꯃꯨꯛ ꯑꯩꯅ ꯀꯩꯅꯣꯗ ꯃꯃꯤ ꯇꯤꯚꯤꯗ ꯑꯃꯨꯛ ꯆꯪꯕꯅꯦꯕ ꯃꯃꯤ ꯇꯤꯚꯤꯗ ꯆꯪꯉꯀꯥꯟꯁꯤꯗ ꯑꯗꯣ ꯃꯇꯝ ꯈꯔ ꯇꯧꯔꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯅ꯭ꯌꯨ ꯇꯤꯚꯤꯁꯤꯗ ꯑꯃꯨꯛ ꯂꯥꯛꯄꯅꯦꯕꯀꯣ ꯁꯤꯗ ꯑꯩꯅ ꯍꯥꯏꯗꯤ ꯃꯦꯗꯤꯌꯥ ꯆꯦꯅꯦꯜ ꯌꯥꯝꯅ ꯍꯣꯡꯕ ꯍꯣꯡꯗꯕꯒꯤ ꯑꯗꯨꯒꯤ ꯅꯠꯇꯕꯤꯗ ꯍꯥꯏꯗꯤ ꯁꯨꯝ ꯏꯟꯀꯟꯚꯤꯅꯦꯟꯁ ꯈꯤꯇꯪ ꯊꯣꯛꯄ ꯈꯣꯠꯄꯒꯤ ꯑꯗꯨꯝ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡꯒꯤ ꯃꯇꯥꯡꯁꯦ ꯂꯥꯛꯑꯦꯀꯣ ꯍꯥꯏꯗꯤ ꯃꯦꯗꯤꯌꯥꯒꯤ ꯂꯥꯏꯟꯁꯦ ꯃꯤꯡꯒꯤ ꯂꯥꯏꯟꯁꯦ ꯃꯤꯡꯁꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯐꯥꯔꯁꯀꯤ ꯑꯩꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯝꯕꯗꯣ ꯑꯗꯨꯗꯗꯤ ꯑꯩꯒꯤ ꯃꯤꯡꯁꯦ ꯑꯩꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯃꯤꯡꯁꯦ ꯃꯥꯏꯕꯝ ꯖꯣꯁꯅꯤ ꯍꯥꯏꯀꯣ ꯃꯥꯏꯕꯝ ꯖꯣꯁꯅꯤ ꯗꯦꯕꯤ ꯍꯥꯏ ꯑꯗꯣ ꯑꯩꯅ ꯑꯗꯨꯒꯤ ꯃꯤꯡꯁꯤꯗ ꯄꯥꯔꯝꯃꯦꯕ ꯄꯥꯔꯝꯕ ꯀꯥꯟꯁꯤꯗ ꯀꯩ ꯍꯥꯏꯅꯤ ꯌꯦꯡꯕꯗ ꯃꯤꯅꯒ ꯍꯥꯏꯕꯗ ꯐꯖꯗꯕ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯄꯥꯎ ꯐꯖꯔꯤꯕ ꯑꯩ ꯃꯥꯏꯕꯝ ꯖꯣꯁꯅꯤ ꯀꯥꯏꯅꯕꯁꯦ ꯈꯤꯇꯪ ꯄꯛꯇꯕꯒꯤ ꯏꯁꯥꯅ ꯈꯟꯖꯕ ꯁꯨꯝ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯩꯅ ꯃꯃꯤꯗ ꯆꯪꯀꯥꯟꯁꯤꯗ ꯃꯁꯤꯗꯤ ꯑꯩꯒꯤ ꯃꯤꯡꯁꯦ ꯑꯁꯦꯡꯕꯒꯤ ꯌꯨꯝꯗ ꯏꯆꯟ ꯀꯧꯋꯦꯕꯀꯣ ꯏꯆꯟ ꯀꯧꯕꯁꯦ ꯏꯁꯦ ꯂꯧꯊꯣꯛꯑꯀꯥꯟꯗ ꯆꯟ ꯃꯥꯏꯕꯝ ꯍꯥꯏꯕꯁꯦ ꯌꯥꯒꯗ꯭ꯔꯥꯅ ꯑꯩꯅ ꯁꯔꯗ ꯍꯪꯉꯦꯕꯀꯣ ꯑꯩꯒꯤ ꯃꯤꯡꯁꯦ ꯑꯩꯒꯤ ꯅꯤꯛꯅꯦꯝ ꯑꯣꯏꯅ ꯆꯟ ꯃꯥꯏꯕꯝꯁꯦ ꯑꯣꯟꯊꯣꯛꯄ ꯌꯥꯒꯗ꯭ꯔꯥ ꯌꯥꯏ ꯀꯩꯅꯣ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯍꯥꯏꯕꯀꯣ ꯑꯗꯨꯗꯩꯗꯤ ꯑꯩꯅ ꯑꯗꯨꯒꯤ ꯍꯦꯛ ꯅꯨꯃꯤꯠꯇꯨꯗꯒꯤ ꯆꯟ ꯃꯥꯏꯕꯝꯅ ꯇꯧꯈ꯭ꯔꯦ ꯆꯟ ꯃꯥꯏꯕꯝ ꯍꯥꯏꯈꯤꯕꯗꯒꯤ ꯑꯗꯨꯝ ꯆꯟ ꯃꯥꯏꯕꯝꯅ ꯑꯗꯨꯝ ꯍꯧꯖꯤꯛꯐꯥꯎꯗ ꯅ꯭ꯌꯨꯁꯔꯤꯗ ꯆꯟ ꯃꯥꯏꯕꯝꯅ ꯑꯗꯨꯝ ꯍꯥꯏꯔꯦ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯩꯒꯤ ꯃꯤꯡꯁꯤꯁꯨ ꯍꯧꯖꯤꯛ ꯆꯟ ꯃꯥꯏꯕꯝꯁꯦ ꯑꯗꯨꯝ ꯏꯁꯥꯅꯁꯨ ꯑꯗꯨꯝ ꯄꯥꯝꯖꯔꯦ ꯐꯖꯩꯅꯁꯨ ꯈꯟꯖꯔꯦ ꯑꯗꯨꯒ ꯑꯩ ꯏꯁꯥꯃꯛꯁꯦ ꯂꯤꯂꯣꯡ ꯆꯤꯡ ꯃꯔꯤꯡꯈꯣꯡꯗꯒꯤꯅꯦ ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯤꯡꯅ ꯃꯥꯏꯕꯝ ꯏꯕꯣꯍꯜ ꯀꯧꯋꯦ ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯤꯡꯅ ꯃꯥꯏꯕꯝ ꯖꯨꯒꯣꯂꯥꯇꯥ ꯗꯦꯕꯤ ꯀꯧꯋꯦ ꯑꯩꯒꯤ ꯁꯤꯕ꯭ꯂꯤꯡꯁꯦ ꯑꯩꯒꯤ ꯏꯈꯥꯗ ꯏꯄ꯭ꯋꯥ ꯅꯨꯄꯥ ꯑꯃꯒ ꯑꯩꯒ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯁꯤꯡꯒꯜ ꯉꯥꯛꯇꯅꯤ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯑꯩꯅꯁꯨ ꯈꯟꯖꯔꯝꯕꯗꯨꯅꯦ ꯏꯆꯦꯒꯤ ꯃꯤꯡꯁꯦ ꯁꯔꯇꯤꯐꯤꯀꯦꯠ ꯅꯦꯝ ꯂꯩꯖꯥꯔꯥ ꯃꯁꯥꯒꯤ ꯃꯃꯤꯡ ꯑꯣꯏꯖꯥꯔꯥ ꯀꯥꯏꯅꯒ ꯁꯨꯝ ꯈꯟꯕꯗꯣ ꯑꯗꯨꯅꯦ ꯑꯗꯨꯒ ꯃꯤꯅꯒ ꯁꯨꯝ ꯍꯥꯏꯅꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯃ ꯇꯧꯒꯦ ꯀꯥꯏꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯣꯛꯂꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯡꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯌꯦꯅꯀꯣ ꯍꯥꯏꯅꯩꯌꯦꯕ ꯑꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯀꯧꯖꯔꯝꯕ ꯃꯤꯡꯁꯦ ꯈꯤꯇꯪꯒ ꯁꯦꯝꯇꯣꯛꯑꯗꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕ ꯃꯌꯥꯝꯅ ꯍꯦꯟꯅ ꯌꯨꯅꯤꯛ ꯑꯣꯏꯅꯒ ꯇꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯃꯛꯅꯦ ꯍꯥꯏꯇꯥꯔꯦ ꯏꯆꯦꯅ ꯇꯧꯕꯤꯔꯤꯁꯤꯁꯨ Thank you very much. ꯊꯥꯒꯠꯆꯔꯤ ꯃꯈꯥ ꯇꯥꯕ ꯀꯣꯏꯁꯟꯁꯦ ꯏꯆꯦꯅ ꯉꯁꯥꯏꯒꯤ ꯑꯦꯡꯀꯔꯤꯡꯒꯤ ꯂꯥꯏꯟꯁꯤꯗ ꯆꯪꯉꯛꯈꯤꯕꯁꯦ ꯑꯁꯤꯅ ꯍꯥꯟꯕ꯭ꯔꯥ ꯑꯣꯖꯥ ꯑꯣꯏꯕꯒꯤ ꯂꯥꯏꯟꯁꯤꯅ ꯍꯥꯟꯅ ꯆꯪꯉꯛꯈꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯁꯤꯗꯤ ꯑꯣꯖꯥ ꯑꯣꯏꯕꯒꯤ ꯂꯥꯏꯟꯁꯤꯅ ꯍꯥꯜꯂꯦ ꯑꯣꯖꯥ ꯑꯣꯏꯕꯁꯦ ꯑꯩ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯍꯦꯛ ꯂꯣꯏꯔꯀꯥꯟꯗ ꯑꯦꯛꯖꯥꯝꯁꯦ ꯔꯤꯖꯜ ꯑꯥꯎꯠ ꯑꯣꯏꯗ꯭ꯔꯤꯀꯥꯟꯗ ꯍꯥꯏꯗꯤ ꯑꯣꯖꯥ ꯑꯣꯏꯔꯦ ꯍꯥꯏꯗꯤ ꯁꯨꯝ ꯂꯣꯀꯦꯜꯒꯤ ꯂꯩꯀꯥꯏꯒꯤ ꯀꯩꯅꯣꯒꯨꯝꯕꯗ ꯑꯩꯈꯣꯏꯅ ꯃꯁꯤꯡꯅ ꯄꯨꯁꯟꯕꯤꯔꯀꯥꯟꯗ ꯑꯩꯁꯨ ꯑꯣꯖꯥ ꯑꯣꯏꯔꯦ ꯑꯗꯒꯤ ꯑꯣꯖꯥ ꯑꯣꯏꯔ ꯃꯇꯨꯡꯗ ꯍꯥꯏꯗꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯔꯤꯖꯜ ꯑꯥꯎꯠ ꯑꯣꯏꯔꯦꯀꯣ ꯑꯗꯒꯤ ꯃꯈꯥ ꯇꯥꯕ ꯃꯥꯁꯇꯔ ꯀꯌꯥ ꯇꯧꯔꯦ ꯑꯗꯨꯒ ꯇꯧ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯃꯔꯛꯇ ꯑꯃꯨꯛ ꯑꯣꯏꯔꯀꯥꯟꯁꯤꯗ ꯆꯍꯤ ꯗ꯭ꯔꯣꯞ ꯇꯧꯔꯀꯥꯟꯗ ꯑꯩꯅ ꯍꯥꯏꯗꯤ DLEDꯀꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯂꯣꯏꯁꯤꯟꯕꯅꯦꯕ ꯑꯗꯨ ꯂꯣꯏꯁꯤꯜꯂꯀꯥꯟꯗ ꯑꯗꯨꯝ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯑꯣꯖꯥꯁꯨ ꯑꯗꯨꯝ ꯑꯣꯏꯔꯤ ꯑꯗꯨꯒ ꯑꯦꯡꯀꯔꯁꯨ ꯑꯣꯏꯔꯤ ꯑꯗꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯕꯛꯁꯦ ꯄꯥꯝꯖꯅ ꯑꯅꯤꯃꯛ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯝ ꯆꯠꯄꯤꯕꯅꯦꯕ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯅꯦꯛꯁꯀꯤ ꯀ꯭ꯋꯦꯁꯟꯁꯦ ꯑꯩꯅ ꯏꯆꯦꯗꯩ ꯈꯪꯖꯅꯤꯡꯕꯁꯤꯅ ꯉꯁꯥꯏꯒꯤ ꯑꯦꯡꯀꯔꯤꯡꯒꯤ ꯊꯕꯛꯁꯤꯗ ꯂꯥꯛꯄꯁꯦ ꯃꯁꯤꯗꯤ ꯏꯆꯦ ꯀꯔꯝꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯑꯣꯖꯥꯅ ꯑꯣꯏꯔꯤꯉꯩꯗ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯣꯖꯥ ꯑꯣꯏꯕ ꯃꯇꯝꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯦꯡꯀꯔꯤꯡ ꯇꯧꯕꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯅꯤꯃꯛꯕꯨꯗꯤ ꯄꯥꯝꯕꯤ ꯍꯥꯏꯇꯥꯔꯒꯁꯨ ꯀꯔꯝꯕꯗꯅ ꯍꯦꯟꯅ ꯏꯟꯇꯔꯦꯁꯁꯦ ꯂꯩꯔꯒ ꯊꯕꯛꯁꯦ ꯇꯧꯕꯤꯔꯤꯅꯣ ꯍꯥꯏꯕꯗꯣ ꯏꯟꯇꯔꯦꯁꯁꯦ ꯑꯅꯤꯃꯛ ꯑꯗꯨꯝ ꯑꯣꯏ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯅꯤꯃꯛꯁꯨ ꯑꯗꯨꯝ ꯄꯥꯝꯖꯔꯛꯄꯅꯤꯅꯅꯦ ꯑꯅꯤꯃꯛꯁꯨ ꯑꯗꯨꯝ ꯏꯟꯇꯔꯦꯁ ꯑꯣꯏꯕꯀꯣ ꯑꯣꯖꯥꯒꯤ ꯑꯣꯏꯕꯒꯤ ꯍꯥꯏꯗꯤ ꯑꯦꯠꯃꯣꯁꯐꯤꯌꯔꯗꯨꯅ ꯑꯉꯥꯡꯁꯤꯡ ꯂꯣꯏꯅꯕꯒꯤ ꯑꯗꯒꯤ ꯑꯣꯖꯥ ꯃꯌꯥꯝ ꯀꯂꯦꯛ ꯃꯌꯥꯝ ꯂꯣꯏꯅꯕꯒꯤ ꯑꯦꯠꯃꯣꯁꯐꯤꯌꯔꯗ ꯑꯃ ꯑꯗꯨꯒ ꯑꯦꯡꯀꯔꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯛꯑꯀꯥꯟꯗ ꯍꯥꯏꯗꯤ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯅ ꯑꯃ ꯑꯅꯤꯃꯛꯁꯤꯗꯤ ꯑꯗꯨꯝ ꯄꯥꯝꯖꯈꯤꯕꯅꯤꯅꯅꯦꯀꯣ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯩꯅ ꯉꯝꯅꯕ ꯑꯗꯨꯝ ꯀꯣꯆꯤꯡ ꯆꯦꯜꯂꯀꯥꯟꯗ ꯑꯗꯨꯝ ꯇꯧꯔꯦ ꯑꯣꯀꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯅꯠꯇꯕ ꯑꯩꯅ ꯏꯆꯦꯗ ꯂꯥꯛꯆꯅꯤꯡꯁꯦ ꯊꯕꯛꯁꯦ ꯆꯪꯉꯨꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯣꯡꯆꯥꯗꯕ ꯊꯦꯡꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯆꯦꯂꯦꯟꯖꯦꯁ ꯁꯤꯒꯨꯝꯕꯗꯤ ꯀꯔꯤ ꯀꯔꯤ ꯂꯩ ꯊꯕꯛ ꯑꯅꯤꯃꯛꯀꯤ ꯍꯥꯏꯕ ꯇꯥꯔꯦ ꯆꯦꯂꯦꯟꯖꯦꯁ ꯁ꯭ꯇ꯭ꯔꯒꯜꯁꯦ ꯌꯥꯝ ꯊꯦꯡꯅꯩ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯅ ꯑꯗꯨꯝ ꯁꯣꯜꯚ ꯇꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯊꯦꯡꯅꯕꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯤꯗꯤꯌꯥ ꯍꯥꯏꯁꯤꯃꯛꯇꯕꯨ ꯍꯥꯏꯗꯤ ꯈꯨꯗꯛꯀꯤ ꯏꯃꯔꯖꯦꯟꯁꯤꯒꯨꯝꯕ ꯑꯗꯨꯝ ꯂꯥꯛꯏꯀꯣ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯑꯩꯒꯤ ꯑꯣꯖꯥꯒꯤ ꯂꯥꯏꯟꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯃꯤꯒꯤ ꯅꯨꯡꯇꯤꯒꯤ ꯑꯣꯏꯅ ꯁꯦꯗ꯭ꯌꯨꯜ ꯑꯃꯈꯛ ꯂꯩꯗꯣꯏꯅꯦꯕ ꯇꯥꯏꯝ ꯕꯥꯎꯟ ꯇꯧꯔꯒ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨ ꯂꯩꯕ ꯀꯥꯟꯁꯤꯗ ꯃꯔꯛꯁꯤꯗ ꯑꯩꯒꯤ ꯁꯨꯇꯤ ꯊꯥꯗ꯭ꯔꯤꯀꯥꯟꯒꯤ ꯃꯔꯛꯁꯤ ꯁꯨꯇꯤ ꯊꯥꯗ꯭ꯔꯤꯐꯥꯎꯗꯤ ꯑꯩꯁꯨ ꯁ꯭ꯀꯨꯜꯗꯩ ꯊꯣꯛꯄ ꯌꯥꯔꯣꯏꯗꯣꯏꯅꯦ ꯑꯗꯨꯒꯤ ꯃꯔꯛꯁꯤꯗ ꯏꯃꯔꯖꯦꯟꯁꯤꯒꯨꯝꯕ ꯂꯥꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯑꯦꯕ ꯏꯃꯔꯖꯦꯟꯁꯤ ꯃꯤꯇꯤꯡ ꯇꯧꯔꯛꯄ ꯑꯣꯔ ꯏꯃꯔꯖꯦꯟꯁꯤ ꯏꯟꯇꯔꯚꯤꯌꯨꯒꯨꯝꯕ ꯂꯥꯛꯄ ꯕ꯭ꯔꯦꯀꯤꯡ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯗ ꯍꯥꯏꯗꯤ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯒꯤ ꯍꯧꯖꯤꯛ ꯄꯨꯔꯤꯁꯦ ꯑꯩꯁꯦ ꯍꯧꯖꯤꯛ ꯀ꯭ꯌꯥꯝꯒꯩ ꯀꯥꯟꯆꯤꯄꯨꯔꯗ ꯂꯩꯕ ꯄ꯭ꯔꯦꯃꯤꯌꯔ ꯏꯪꯂꯤꯁ ꯑꯦꯀꯥꯗꯃꯤꯗꯩꯁꯦ ꯑꯦꯁꯤꯁꯇꯦꯟꯠ ꯁꯥꯏꯟꯁ ꯇꯤꯆꯔ ꯑꯣꯏꯅ ꯂꯩꯖꯕꯅꯦ ꯑꯗ ꯃꯐꯝꯗꯨꯒꯤ ꯁ꯭ꯀꯨꯜꯗꯨꯒꯤ ꯑꯣꯖꯥꯁꯤꯡ ꯍꯦꯗ ꯃꯥꯁꯇꯔ ꯄ꯭ꯔꯤꯟꯁꯤꯄꯜ ꯃꯌꯥꯝꯁꯦ ꯁꯞꯄꯣꯔꯠ ꯌꯥꯝ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯁꯦ ꯁꯤꯒꯤ ꯂꯥꯏꯟꯗ ꯂꯩ ꯍꯥꯏꯕꯁꯦ ꯃꯣꯏꯁꯦ ꯈꯪꯉꯦꯕꯀꯣ
ꯈꯪꯕꯗꯨꯅ ꯑꯩꯉꯣꯟꯗ ꯁꯄꯣꯔꯠ ꯌꯥꯝ ꯇꯧꯕꯤꯕ ꯑꯩꯅ ꯁꯨꯃꯥꯏꯅ ꯏꯃꯔꯖꯦꯟꯁꯤ ꯃꯤꯇꯤꯡ ꯂꯩꯔꯦ ꯑꯝꯇꯪ ꯆꯠꯆꯒꯦ ꯍꯥꯏꯇꯥꯔꯗꯤ ꯑꯩꯒꯤ ꯀ꯭ꯂꯥꯁꯁꯦ ꯂꯣꯏꯔꯝꯃꯒ ꯆꯠꯄ ꯀꯥꯟꯗ ꯑꯗꯨꯝ ꯑꯌꯥꯕ ꯄꯤꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯁꯄꯣꯔꯇꯤꯚ ꯑꯣꯏꯕꯗꯨꯅꯕꯨ ꯑꯩꯉꯣꯟꯗ ꯁ꯭ꯃꯨꯠꯂꯤ ꯆꯠꯄ ꯉꯝꯃꯤꯅꯦꯕ ꯑꯗꯨꯒ ꯐꯦꯃꯤꯂꯤꯒꯤ ꯁꯥꯏꯗꯇꯒꯤꯁꯨ ꯑꯗꯨꯝ ꯁꯄꯣꯔꯠ ꯌꯥꯝ ꯇꯧꯋꯦ ꯍꯥꯏꯗꯤ ꯃꯦꯗꯤꯌꯥ ꯍꯥꯏꯁꯤꯕꯨ ꯃꯦꯗꯤꯌꯥꯗ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯑꯩ ꯃꯇꯝ ꯅꯥꯏꯕ ꯅꯥꯏꯔꯛꯄ ꯅꯠꯇꯦꯗꯅꯀꯣ ꯑꯗꯨꯝ ꯅꯨꯡꯗꯥꯡ ꯄꯥꯎꯒꯨꯝꯕ ꯄꯥꯕ ꯆꯠꯄꯁꯦ ꯑꯩꯈꯣꯏ ꯕꯕꯥꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯦ ꯁꯄꯣꯔꯇꯤꯚ ꯌꯥꯝ ꯑꯣꯏꯕ ꯃꯐꯝꯗ ꯉꯥꯛꯇ ꯂꯩꯔꯨꯕꯅ ꯑꯗꯨꯝ ꯉꯁꯤ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯂꯩꯕ ꯉꯝꯃꯤꯅꯦꯕ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯀꯣꯏꯁꯟꯁꯦ ꯑꯩꯅ ꯏꯆꯦꯗ ꯂꯥꯛꯆꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯦꯡꯀꯔꯤꯡ ꯇꯧꯕꯔꯣꯝꯒꯤꯁꯤꯗ ꯂꯥꯛꯆꯒꯦꯕ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯇꯤꯚꯤ ꯃꯃꯥꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯐꯝꯃꯒ ꯊꯕꯛꯁꯦ ꯇꯧꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯗꯨꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯈꯤꯇꯪ ꯀꯦꯔꯛꯀꯅꯤ ꯂꯨꯔꯛꯀꯅꯤ ꯅꯥꯜꯂꯛꯀꯅꯤ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝꯗ ꯀꯩ ꯍꯥꯏꯅꯤ ꯃꯤꯁꯀꯟꯁꯦꯞꯁꯟ ꯍꯥꯏꯕꯗꯣ ꯑꯗꯣ ꯂꯩꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯀꯦꯔꯒ ꯂꯨꯔ ꯅꯥꯜꯂꯒ ꯑꯗꯨꯝ ꯎꯕꯅꯤꯅ ꯃꯌꯥꯝꯁꯤꯅ ꯅꯨꯄꯤ ꯑꯣꯏꯖꯔꯁꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛꯀꯁꯦ ꯍꯦꯛ ꯇꯧꯔꯝꯃꯔꯣꯏꯗꯕ ꯍꯦꯛꯇ ꯀꯦꯔꯒ ꯂꯩꯊꯣꯛꯑꯝꯃꯗꯧꯕꯒ ꯃꯥꯟꯕꯁꯦ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯊꯦꯡꯅꯖꯩꯑꯕ ꯑꯗꯣ ꯏꯆꯦꯒꯤ ꯑꯣꯏꯕ ꯃꯣꯠꯇꯤ ꯀꯔꯤ ꯂꯩ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯤꯇꯪ ꯊꯝꯕꯤꯌꯣ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟꯗ ꯍꯥꯏꯇꯥꯔꯒꯗꯤ ꯁ꯭ꯀ꯭ꯔꯤꯟ ꯃꯃꯥꯡꯗ ꯊꯣꯛꯑꯝꯗꯥꯏꯗꯅ ꯑꯩꯒꯤ ꯂꯨꯛꯁ ꯑꯃ ꯍꯥꯏꯗꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯁ꯭ꯃꯥꯔꯠ ꯑꯣꯏꯅ ꯎꯍꯟꯗꯕ ꯌꯥꯗꯦꯕ ꯁꯝꯅ ꯍꯥꯏꯔꯕꯃꯛꯇꯕꯨ ꯄꯥꯎ ꯄꯥꯔꯤꯅꯤꯅ ꯁ꯭ꯀ꯭ꯔꯤꯟꯗ ꯊꯣꯛꯂꯛꯑꯦꯀꯣ ꯑꯗꯨꯗꯨꯒ ꯑꯩꯗꯤ ꯁꯝꯒꯁꯦ ꯏꯐꯥ ꯐꯥꯔꯒ ꯑꯗꯒꯤ ꯃꯦꯀꯞꯀꯥꯁꯦ ꯇꯧꯕꯣꯏ ꯇꯧꯗꯕꯣꯏ ꯇꯧꯔꯛꯄꯁꯦ ꯌꯦꯡꯉꯤꯕ ꯃꯤꯁꯤꯅ ꯏꯟꯇꯔꯦꯁ ꯂꯩꯇꯦꯕ ꯍꯥꯏꯗꯤ ꯄꯥꯔꯤꯕ ꯄꯥꯎꯁꯦ ꯃꯌꯥꯝꯗ ꯌꯧꯍꯟꯗꯣꯏꯅꯤ ꯌꯧꯍꯟꯕ ꯃꯇꯝꯗ ꯑꯇ꯭ꯔꯦꯛꯇꯤቭ ꯑꯣꯏꯍꯟꯕ ꯑꯃꯗꯤ ꯆꯪꯉꯦꯕ ꯍꯥꯏꯗꯤ ꯇꯥꯅꯤꯡꯍꯟꯕ ꯑꯃꯗꯤ ꯆꯪꯉꯦꯕꯀꯣ ꯚꯣꯀꯦꯜ ꯈꯛꯇꯅ ꯌꯥꯗꯦ ꯂꯨꯛꯁꯁꯨ ꯌꯥꯝ ꯃꯔꯨ ꯑꯣꯏꯀꯣ ꯕꯠ ꯂꯨꯛꯁꯀꯤ ꯃꯇꯥꯡꯁꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯂꯨꯛꯁ ꯍꯥꯏꯔꯗꯤ ꯍꯦꯛꯇ ꯂꯥꯟꯅ ꯆꯠꯈꯤꯕ ꯌꯥꯗꯦꯀꯣ ꯍꯥꯏꯗꯤ ꯐꯖꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯄꯣꯠꯁꯦ ꯌꯥꯗꯦꯀꯣ ꯍꯥꯏꯗꯤ ꯀꯦꯔꯀꯥꯟꯗ ꯐꯖꯕ ꯉꯥꯛꯇꯅꯤꯀꯣ ꯀꯦꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯐꯥꯎꯕ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯑꯃ ꯍꯥꯏꯕ ꯑꯃ ꯂꯩꯌꯦ ꯀꯦꯔꯕꯨꯛꯇ ꯐꯖꯧ ꯌꯥꯗ꯭ꯔꯕ ꯃꯤꯗꯨꯗꯤ ꯊꯤꯔꯕꯅꯦ ꯀꯦꯔꯒ ꯐꯖꯔꯛ ꯇꯥꯔꯗꯤ ꯃꯥꯁꯦ ꯐꯖꯔꯤꯅꯦꯕ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯅꯦ ꯑꯗꯨꯒ ꯀꯦꯔꯒꯗ ꯂꯩ ꯁ꯭ꯀꯨꯜ ꯃꯃꯥꯡꯗ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯕ ꯍꯥꯏꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯅꯠꯇ꯭ꯔꯒꯅ ꯐꯦꯃꯤꯂꯤꯒꯤ ꯍꯥꯎꯁ ꯍꯣꯜ ꯋꯥꯔꯛꯁꯦ ꯇꯧꯗꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯂꯥꯜꯂꯦ ꯑꯩ ꯏꯁꯥꯗ ꯌꯦꯡꯉꯀꯥꯟꯗ ꯍꯥꯏꯗꯤ ꯑꯩ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯕ ꯂꯣꯏ ꯍꯩ ꯁꯤꯃ ꯌꯥꯝ ꯀ꯭ꯂꯤꯌꯔ ꯑꯣꯏꯅ ꯑꯗꯨꯅ ꯑꯩꯒꯨꯝꯕ ꯑꯦꯡꯀꯔꯁꯤꯡꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯐꯦꯃꯤꯂꯤꯒꯤ ꯁ꯭ꯇ꯭ꯔꯒꯜ ꯑꯗꯒꯤ ꯐꯦꯃꯤꯂꯤ ꯆꯦꯂꯦꯟꯖꯦꯁ ꯃꯌꯥꯝ ꯊꯦꯡꯅꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯍꯩꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯉꯣꯟꯗ ꯂꯩ ꯂꯩꯁꯨ ꯂꯩꯔꯝꯒꯅꯤ ꯃꯌꯥꯝꯁꯨ ꯑꯣꯀꯦ ꯊꯥꯒꯠꯆꯔꯤ ꯃꯈꯥ ꯇꯥꯕ ꯀꯣꯏꯁꯟꯁꯦ ꯄꯔꯁꯅꯦꯜꯗ ꯆꯪꯉꯤꯀꯥꯟꯁꯤꯗ ꯑꯃꯒ ꯂꯥꯛꯆꯍꯧꯒꯦ ꯏꯆꯦ ꯁꯤꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯃꯤꯁꯀꯟꯁꯦꯞꯁꯟꯅꯦ ꯍꯥꯏꯗꯣꯏꯅꯦ ꯍꯥꯏꯗꯤ ꯄꯥꯎ ꯄꯥꯔꯛꯄ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯊꯨꯅ ꯉꯥꯡꯉꯛꯀꯗꯣꯏꯅꯤ ꯃꯌꯥꯝꯅ ꯇꯥꯅꯤꯡꯗꯕ ꯃꯑꯣꯡꯗ ꯋꯥꯁꯦ ꯉꯥꯡꯉꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯗ ꯌꯥꯝꯅ ꯕ꯭ꯔꯦꯡ 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 ꯉꯥꯡꯊꯣꯛꯈ꯭ꯔꯀꯥꯟꯁꯤꯗꯩꯁꯤꯗ ꯃꯌꯥꯝꯁꯤꯅ ꯈꯟꯗꯣꯏꯁꯦ ꯃꯥꯁꯦ ꯑꯗꯨꯝ ꯁꯣꯝꯗꯗꯤ ꯏꯆꯦꯅ ꯐꯖꯅ ꯄꯥꯎꯁꯦ ꯄꯥꯖꯗꯣꯏꯅꯦꯕ ꯊꯨꯅ ꯉꯥꯡꯗꯣꯏꯅꯤ ꯁꯣꯏꯗꯅ ꯂꯠꯇꯅ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝꯁꯤꯅꯗꯤ ꯃꯥꯁꯦ ꯍꯩꯔꯦ ꯅꯠꯇ꯭ꯔꯒꯅ ꯃꯥꯏ ꯄꯥꯎꯁꯦ ꯇꯥꯕ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤ ꯇꯣꯛꯊꯣꯛꯈ꯭ꯔꯒ ꯃꯥꯁꯦ ꯌꯥꯝꯅ ꯊꯨꯅ ꯉꯥꯡꯉꯤꯁꯦ ꯌꯥꯝ ꯀꯟꯅ ꯉꯥꯡꯉꯤꯁే ꯌꯥꯝꯅ ꯃꯆꯤꯟ ꯀꯜꯂꯝꯗꯧ ꯃꯥꯜꯂꯤ ꯀꯥꯏꯅ ꯁꯨꯝ ꯈꯟꯅꯕ ꯃꯥꯟꯕꯒꯤ ꯇꯥꯏꯞ ꯑꯃ ꯁꯨꯝ ꯊꯦꯡꯅꯕ ꯌꯥꯎꯖꯔꯦ ꯁꯣ ꯏꯆꯦꯒꯤ ꯑꯣꯏꯕ ꯃꯣꯠꯇ ꯁꯤꯁꯨ ꯈꯤꯇꯪ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯥꯏꯕꯁꯦ ꯊꯝꯕꯤꯔꯝꯃꯨ ꯁꯤꯁꯦ ꯃꯤꯁꯀꯟꯁꯦꯞꯁꯟ ꯑꯗꯨꯝ ꯈꯟꯅꯤ ꯍꯥꯏꯕꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯄꯥꯎꯁꯦ ꯄꯥꯔꯛꯄ ꯃꯇꯝꯗ ꯇꯞꯅ ꯄꯥꯕꯗꯤ ꯌꯥꯔꯣꯏꯕ ꯁ꯭ꯂꯣ ꯃꯣꯠꯇꯒ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯗ ꯃꯔꯨ ꯑꯣꯏ ꯁꯤꯗꯤ ꯌꯥꯝꯅꯀꯣ ꯔꯤꯗꯝ ꯑꯃꯗꯤ ꯂꯩꯗꯣꯏꯅꯦꯕꯀꯣ ꯔꯤꯗꯝ ꯑꯃ ꯂꯩꯕꯅꯤꯅ ꯑꯩꯒꯤ ꯊꯨꯅ ꯁ꯭ꯄꯤꯠꯁꯦ ꯂꯩꯔꯒ ꯉꯥꯡꯉꯛꯄꯅꯤꯅ ꯍꯥꯏꯗꯤ ꯃꯤꯅ ꯁꯤꯁꯦ ꯋꯥ ꯊꯨꯅ ꯉꯥꯡꯉꯦ ꯑꯗꯨꯅ ꯆꯤꯡꯒꯥꯁꯦ ꯀꯜꯂꯝꯗꯧ ꯃꯥꯜꯂꯦ ꯌꯥꯝ ꯂꯥꯡꯉꯝꯃꯅꯤ ꯀꯥꯏꯅꯒ ꯑꯗꯨꯝ ꯈꯟꯅꯤꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯁꯤ ꯃꯤꯁꯀꯟꯁꯦꯞꯁꯟꯁꯤꯃ ꯊꯥꯗꯣꯛꯄꯤꯌꯨ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯄꯥꯎ ꯄꯥꯕꯤꯗ ꯋꯥ ꯁꯨꯡꯉꯥꯡ ꯉꯥꯡꯗꯕ ꯑꯣꯐ ꯁ꯭ꯀ꯭ꯔꯤꯟꯗ ꯋꯥ ꯁꯨꯡꯉꯥꯡ ꯉꯥꯡꯗꯕ ꯌꯥꯝ ꯏꯪꯖ ꯇꯞꯆꯕ ꯌꯥꯝ ꯂꯩ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯋꯥꯁꯦ ꯑꯗꯨꯝ ꯉꯥꯡꯖꯩ ꯑꯗꯣ ꯆꯤꯟꯗꯤ ꯀꯟꯗꯦ ꯁꯤ ꯍꯥꯏꯔꯒꯦ ꯆꯤꯟꯗꯤ ꯀꯟꯗꯦ ꯏꯁꯧ ꯂꯥꯡꯗꯦ ꯍꯥꯏꯕꯅꯦꯕ ꯊꯥꯒꯠꯆꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯀꯣꯏꯁꯟꯁꯦ ꯏꯆꯦꯅ ꯃꯁꯤꯒꯤ ꯁꯤꯟꯐꯝꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯃꯇꯥꯡ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯁꯦ ꯁꯤꯗꯩꯁꯤꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯃꯇꯥꯡ ꯀꯔꯤ ꯀꯔꯤꯒꯗꯤ ꯊꯦꯡꯅꯕꯤꯒꯦ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯍꯥꯏꯗꯤ ꯑꯋꯥꯕ ꯂꯩ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯁꯨ ꯂꯩꯒꯅꯤ ꯑꯗꯣ ꯄꯥꯝꯖꯅ ꯆꯪꯈꯤꯕ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅ ꯑꯗꯨꯝ ꯅꯝꯃꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯅ ꯀꯩꯒꯨꯝꯕ ꯍꯥꯏꯗꯤ ꯄꯤꯔꯛꯏꯕ ꯑꯩꯈꯣꯏ ꯑꯦꯗꯤꯇꯔꯗ ꯄꯤꯔꯛꯏꯕ ꯁ꯭ꯀ꯭ꯔꯤꯞꯁꯦ ꯑꯩꯅ ꯄꯥꯊꯣꯛꯇꯣꯏꯅꯦꯕꯀꯣ ꯗꯦꯂꯤꯚꯔ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯝ ꯀꯥꯟꯗ ꯌꯥꯝ ꯐꯖꯅꯒ ꯐ꯭ꯂꯣꯗ ꯑꯩꯅ ꯄꯥꯈ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯥꯎ ꯏꯔꯤꯕ ꯑꯗꯨꯒ ꯑꯦꯗꯤꯇꯔꯒꯤ ꯁꯥꯏꯠꯇꯒꯤ ꯑꯁ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯅ ꯄꯥꯏꯍꯦ ꯑꯗꯒꯤ ꯑꯁ ꯅꯪꯅ ꯄꯥꯕꯗ ꯌꯥꯝ ꯇꯥꯕ ꯅꯨꯡꯉꯥꯏ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯃꯤꯉꯣꯟꯗꯒꯤ ꯍꯥꯏꯗꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯇꯧꯔꯛꯄꯁꯦ ꯑꯦꯗꯤꯇꯔ ꯈꯛ ꯅꯠꯇꯅ ꯑꯩꯈꯣꯏ ꯇꯥꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯒꯤ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝꯁꯨ ꯇꯥꯗꯣꯏꯅꯤꯗꯅꯀꯣ ꯑꯩ ꯔꯤꯂꯦꯇꯤꯚꯁ ꯑꯗꯒꯤ ꯃꯌꯥꯝꯁꯨ ꯇꯥꯗꯣꯏꯅꯤꯗꯅ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯉꯣꯟꯗ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯕꯒꯁꯦ ꯍꯥꯏꯗꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯄꯤꯔꯛꯄꯁꯦ ꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯅ ꯑꯃꯨꯛ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ
ꯑꯦꯗꯤꯇꯔꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯗ ꯊꯥꯒꯠꯂꯛꯄꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗꯕꯨ ꯍꯥꯏꯗꯤ ꯁꯣꯏꯔꯛꯄ ꯌꯥꯎꯔꯛꯀꯅꯤꯀꯣ ꯅꯧꯔꯤꯀꯥꯟꯗ ꯑꯗꯨ ꯁꯣꯏꯔꯛꯄ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯋꯥꯅ ꯏꯖꯔꯛꯏꯕꯗꯣ ꯑꯩꯈꯣꯏꯅ ꯄꯥꯕꯗ ꯁꯣꯏꯈꯤ ꯇꯥꯔꯒꯗꯤ ꯁꯥꯎꯅꯤꯡꯕꯁꯦ ꯃꯁꯥ ꯇꯥꯕꯅꯦꯕꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯁꯥꯎꯅꯤꯡꯕ ꯀꯥꯟꯗ ꯍꯥꯏꯗꯤ ꯆꯩꯔꯛꯄ ꯍꯥꯏꯗꯤ ꯁ꯭ꯀꯣꯜ ꯇꯧꯔꯛꯄ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤꯀꯣ ꯑꯗꯨꯝ ꯀꯥꯟꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯤꯀꯣ ꯑꯩ ꯉꯁꯤ ꯁꯣꯏꯈ꯭ꯔꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯃꯊꯪꯗꯗꯤ ꯁꯣꯏꯗꯅꯕ ꯍꯣꯠꯅꯒꯦꯗꯤ ꯈꯟꯗꯣꯏꯅꯦꯕꯀꯣ ꯈꯟ ꯇꯥꯔꯒꯁꯨ ꯉꯥꯛꯇꯪꯗꯨꯒꯤ ꯑꯩꯅ ꯁꯣꯏꯕꯗꯣ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯑꯃꯨꯛ ꯈꯟꯕꯗꯣ ꯑꯗꯨ ꯈꯟꯕꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯅꯣꯡꯃ ꯐꯖꯅ ꯑꯃꯨꯛ ꯄꯥꯕ ꯃꯇꯝꯗ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯄꯤꯔꯛꯄꯁꯦ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯣꯀꯦ ꯑꯗꯨꯒꯤ ꯃꯇꯥꯡꯁꯤꯃ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯗꯕ ꯅꯨꯡꯉꯥꯏꯇꯕ ꯃꯇꯥꯡꯗꯗꯤ ꯀꯔꯝ ꯀꯥꯟꯗ ꯊꯦꯡꯅꯒꯦ ꯅꯨꯡꯉꯥꯏꯇꯕ ꯃꯇꯥꯡꯁꯦ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯑꯣꯏꯅꯗꯤꯅꯦ ꯑꯩꯁꯦ ꯄꯥꯎ ꯄꯥꯕ ꯆꯠꯄꯗ ꯒꯥꯔꯤ ꯃꯆꯥꯗ ꯆꯠꯂꯦꯕꯀꯣ ꯅꯣꯡ ꯆꯨꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯁ ꯅꯣꯡ ꯆꯨꯔꯛꯄꯁꯦꯀꯣ ꯇꯣꯛꯄꯁꯨ ꯌꯥꯗꯕꯒꯨꯝ ꯇꯧ ꯃꯤ ꯁꯣꯝꯗꯗꯤ ꯇꯥꯏꯃꯤꯡ ꯑꯃ ꯐꯤꯛꯁ ꯂꯩꯗꯣꯏꯅꯤꯀꯣ ꯑꯗꯨ ꯅꯪꯅꯕ ꯆꯠꯂꯛꯇꯣꯏꯅꯤ ꯑꯗꯨꯒ ꯁꯣꯝꯗꯗꯤ ꯅꯣꯡꯁꯦ ꯆꯨꯁꯜꯂꯛꯑꯦ ꯔꯦꯟꯀꯣꯠ ꯎꯞ ꯇꯥꯔꯒꯁꯨ ꯅꯣꯡ ꯌꯥꯝ ꯀꯟ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯆꯣꯠꯂꯦ ꯎꯄꯥꯏ ꯂꯩꯇꯦꯗꯅꯀꯣ ꯑꯁ ꯆꯠꯇꯤ ꯆꯠꯅꯤꯡꯗ ꯑꯗꯣ ꯎꯄꯥꯏꯗꯤ ꯂꯩꯇꯦ ꯇꯟꯂꯤꯗ ꯆꯠꯂꯤꯅꯦ ꯑꯁ ꯑꯗꯨꯝ ꯃꯌꯥꯝ ꯋꯦꯗꯔ ꯑꯗꯒꯤ ꯀ꯭ꯂꯥꯏꯃꯦꯇꯤꯛ ꯀꯟꯗꯤꯁꯟ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨ ꯁꯤ ꯂꯣꯏꯅꯃꯛꯅꯤ ꯒꯥꯔꯤ ꯃꯆꯥ ꯊꯧꯕ ꯑꯦꯡꯀꯔ ꯑꯣꯔ ꯃꯤꯗꯤꯌꯥ ꯄꯔꯁꯟꯁꯤꯡꯗꯅ ꯂꯣꯏꯅꯃꯛ ꯁꯤꯁꯦ ꯄꯥꯜꯂꯝꯒꯅꯤ ꯈꯜꯂꯦ ꯈꯜꯂꯝꯒꯅꯤ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯔꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯁꯤ ꯂꯣꯏ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯅꯨꯡꯉꯥꯏꯇꯕꯁꯤꯃ ꯀꯃꯥꯏꯅ ꯁꯣꯜꯚ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯤꯃ ꯃꯌꯥꯝ ꯄꯨꯟꯅ ꯈꯟꯅꯃꯤꯟꯅꯔꯗꯤ ꯃꯁꯤꯒꯤ ꯃꯇꯥꯡꯁꯦ ꯃꯌꯥꯝꯗ ꯍꯥꯏ ꯌꯥꯔꯣꯏ ꯅꯁꯥ ꯅꯁꯥꯅ ꯒꯥꯔꯤ ꯑꯆꯧꯕ ꯂꯩꯕ ꯑꯗꯨꯅ ꯁꯤꯃ ꯏꯁꯥ ꯏꯁꯥꯅ ꯑꯗꯨꯝ ꯍꯣꯠꯅ ꯇꯥꯔꯦ ꯁꯣꯜꯚ ꯇꯧꯅꯕ ꯑꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨ ꯊꯥꯒꯠꯆꯔꯤ ꯃꯈꯥ ꯇꯥꯅ ꯑꯩꯅ ꯏꯆꯦꯗ ꯂꯥꯛꯅꯤꯡꯕꯁꯦ ꯁꯨꯃꯥꯏꯅ ꯍꯣꯏ ꯏꯆꯦꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯑꯃ ꯑꯣꯖꯥꯒꯤꯁꯤꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯃꯌꯥꯝꯅꯁꯨ ꯏꯈꯪ ꯈꯪꯅꯕ ꯑꯣꯏꯅ ꯇꯧꯋꯦꯕ ꯑꯗꯣ ꯃꯤꯗꯤꯌꯥꯒꯤ ꯃꯇꯥꯡꯁꯤꯗ ꯍꯦꯟꯅ ꯂꯥꯛꯆꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯤꯗꯤꯌꯥ ꯍꯥꯎꯁ ꯑꯃꯗ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕꯗꯁꯨ ꯑꯋꯥꯕ ꯑꯅꯥꯕ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯂꯩꯇ ꯂꯥꯏꯔꯁꯤꯅ ꯈꯔ ꯍꯦꯟꯅ ꯂꯣꯏꯅꯃꯛ ꯑꯣꯏꯕꯒꯤ ꯇꯥꯏꯞꯇ ꯇꯧꯋꯦꯕ ꯁꯤꯗꯤ ꯏꯆꯦꯒꯤ ꯃꯣꯠꯇ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯤꯇꯪ ꯈꯪꯖꯅꯤꯡꯉꯤ ꯍꯣꯏ ꯑꯌꯥꯝꯕꯅ ꯃꯤꯗꯤꯌꯥꯒꯤ ꯂꯥꯏꯟꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁꯇ ꯍꯦꯟꯕ ꯊꯕꯛ ꯑꯃꯈꯛꯅꯦꯕ ꯁꯦꯀ꯭ꯔꯤꯐꯥꯏꯁꯅ ꯍꯦꯟꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯐꯦꯃꯤꯂꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯈꯤꯇꯪ ꯑꯋꯥꯕ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯕꯨ ꯑꯗꯨꯝ ꯄꯥꯝꯖꯔꯨꯕꯒꯤ ꯆꯪꯉꯛꯄꯅ ꯅꯝꯗꯣꯏꯅꯦꯕꯀꯣ ꯄꯥꯝꯖꯔꯒ ꯆꯪꯉꯛꯄ ꯑꯣꯏꯗꯣꯏꯅꯤꯅ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯀꯥꯟꯗ ꯊꯦꯡꯅꯔꯀꯥꯟꯗ ꯑꯗꯨꯝ ꯍꯣꯠꯅꯔꯛꯄ ꯉꯥꯛꯇꯅꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯑꯗꯨꯝ ꯃꯌꯥꯝꯅ ꯁꯛ ꯈꯪꯅꯔꯤꯕ ꯃꯤꯗꯤꯌꯥ ꯄꯔꯁꯟꯁꯤꯡ ꯖꯔꯅꯦꯂꯤꯁ ꯃꯌꯥꯝꯁꯤꯁꯨ ꯑꯗꯨꯃꯥꯏꯅ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯀꯥꯟꯗ ꯍꯣꯠꯅꯔꯀꯥꯟꯗ ꯃꯥꯒꯤ ꯇꯥꯏꯃꯤꯡ ꯑꯃ ꯌꯧꯔꯦ ꯍꯥꯏꯔꯀꯥꯟꯗ ꯃꯥꯒꯤ ꯔꯦꯚꯤꯅ꯭ꯌꯨ ꯅꯠꯇ꯭ꯔꯒꯅ ꯄ꯭ꯔꯣꯐꯤꯠ ꯂꯥꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯣꯅꯔꯦꯔꯤꯌꯝ ꯐꯪꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯒꯤ ꯂꯦꯚꯦꯜꯗꯨꯕꯨ ꯑꯗꯨꯝ ꯍꯣꯠꯅꯕ ꯑꯃꯁꯨ ꯆꯪꯉꯦ ꯑꯗꯨꯒ ꯑꯋꯥ ꯑꯅꯥꯒꯤ ꯃꯇꯥꯡꯁꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯁꯤꯟꯐꯝꯁꯤꯗꯤ ꯄꯥꯝꯖꯕꯅ ꯆꯪꯉꯛꯄꯅꯤꯅ ꯑꯌꯥꯝꯕ ꯁꯦꯀ꯭ꯔꯤꯐꯥꯏꯁꯅ ꯅꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅ ꯑꯗꯨꯒ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯏꯆꯦꯗ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯕꯁꯤꯅ ꯉꯁꯥꯏꯒꯤ ꯃꯤꯗꯤꯌꯥ ꯍꯥꯎꯁꯁꯤꯡꯁꯦ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯅ ꯔꯟ ꯇꯧꯕꯅ ꯑꯌꯥꯝꯕꯁꯨ ꯑꯣꯏꯔꯦ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯈꯟꯖꯕꯗꯅ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯊꯕꯛ ꯑꯃ ꯇꯧꯔꯒꯗꯤ ꯁꯦꯂꯔꯤ ꯊꯥ ꯑꯃꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯍꯦꯟꯅ ꯀꯟꯅ ꯌꯥꯝꯅ ꯇꯧꯕꯅꯤꯅ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯍꯦꯟꯅ ꯂꯩꯔꯝꯒꯗ꯭ꯔꯥ ꯁꯦꯂꯔꯤꯁꯦ ꯉꯁꯥꯏꯒꯤ ꯍꯦꯟꯅ ꯂꯩꯔꯝꯒꯗ꯭ꯔꯥ ꯀꯥꯏꯅꯒ ꯈꯟꯅꯕꯁꯨ ꯁꯨꯝ ꯊꯦꯡꯅꯩꯌꯦꯕ ꯑꯩꯒꯤ ꯑꯣꯏꯅꯁꯨ ꯈꯟꯖꯩ ꯍꯥꯏꯗꯤ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯌꯥꯝ ꯌꯥꯝꯃꯟꯕꯗꯣ ꯑꯗꯨꯗꯨꯅ ꯏꯆꯦ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯏꯆꯦꯒꯤ ꯑꯣꯏꯕ ꯃꯣꯠꯁꯦ ꯀꯔꯤ ꯁꯤꯒꯤꯁꯦ ꯑꯩ ꯄꯔꯁꯅꯦꯜꯂꯤ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯊꯦꯡꯅꯕꯗꯣ ꯑꯗꯨꯝ ꯍꯥꯏꯔꯒꯦꯀꯣ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯤ ꯀꯦꯔꯒꯗ ꯆꯠꯂꯦ ꯗ꯭ꯔꯦꯁ ꯅꯥꯜꯂꯒ ꯆꯠꯂꯦ ꯑꯗꯩ ꯇꯤꯚꯤꯗ ꯊꯣꯛꯑꯦ ꯑꯗꯨꯅ ꯇꯣꯂꯣꯞ ꯌꯥꯝ ꯆꯥꯔꯝꯃꯅꯤ ꯇꯣꯂꯣꯞ ꯌꯥꯝ ꯆꯥꯎꯅ ꯆꯥꯔꯝꯃꯅꯤ ꯁꯤꯅꯦꯕꯀꯣ ꯅꯣꯡ ꯐꯥꯗꯣꯛꯀ ꯁꯪꯉꯒ ꯊꯣꯡꯒꯥꯟꯗꯒ ꯏꯟꯖꯥꯡ ꯅꯥꯄꯤ ꯂꯩꯕ ꯆꯠꯄꯗꯒꯥꯁꯦꯀꯣ ꯏꯕꯦꯝꯃ ꯅꯪ ꯅꯠꯇ꯭ꯔ ꯄꯥꯎ ꯄꯥꯏ ꯍꯥꯏꯗꯣꯛ ꯍꯥꯏꯔꯛꯇꯣꯏꯅꯦ ꯃꯥꯅꯤ ꯏꯅꯦ ꯀ ꯍꯥꯏꯗꯣꯏꯅꯦꯀꯣ ꯑꯗꯨꯗ ꯇꯣꯂꯣꯞꯇꯤ ꯀꯌꯥ ꯆꯥꯏ ꯀꯝꯄꯜꯁꯔꯤ ꯁꯤ ꯑꯗꯨꯝ ꯍꯪꯒꯗꯕꯅꯤꯀꯣ ꯇꯣꯂꯣꯞꯇꯤ ꯀꯌꯥ ꯆꯥꯏ ꯍꯥꯏꯅꯤ ꯑꯗꯨꯗ ꯑꯍꯥꯟꯕꯒꯤꯗꯤ ꯁꯨꯝ ꯍꯥꯏꯗꯤ ꯈꯪꯖꯗꯗꯅ ꯍꯪꯉꯛꯏꯅꯤ ꯈꯟꯗꯅꯅꯦꯀꯣ ꯁꯨꯃꯥꯏ ꯁꯨꯃꯥꯏꯅ ꯑꯗꯨ ꯌꯥꯝꯗꯤ ꯌꯥꯝꯗꯦꯗ ꯑꯦꯛꯖꯦꯛꯇꯤ ꯍꯥꯏꯗ꯭ꯔꯒꯀꯣ ꯌꯥꯝꯗꯤ ꯌꯥꯝꯗꯦꯗ ꯁꯨꯝ ꯄꯥꯝꯖꯔꯨꯕꯒꯤ ꯇꯧꯔꯕꯩ ꯋꯥꯅꯤ ꯈꯣꯠꯄꯅꯤꯅ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯑꯗ ꯁꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅꯒ ꯍꯥꯏꯔꯛꯄꯁꯦꯀꯣ ꯁꯥꯎꯅꯤꯡꯗꯅꯒꯅꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅꯒ ꯍꯥꯏꯖꯤꯜꯂꯒ ꯇꯧꯕꯁꯨ ꯌꯥꯎꯏꯀꯣ ꯑꯗꯣ ꯊꯥꯖꯕꯁꯨ ꯑꯗꯨꯝ ꯌꯥꯎꯗꯣꯏꯅꯦ ꯊꯥꯖꯗꯕꯁꯨ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯃꯤꯉꯣꯟꯗ ꯍꯥꯏꯗꯅꯀꯣ ꯁꯦꯂꯔꯤꯁꯦ ꯀꯌꯥ ꯍꯪꯅꯗꯦꯗꯅꯀꯣ ꯃꯁꯤꯡ ꯑꯗꯣ ꯁꯦꯂꯔꯤ ꯁꯨꯝ ꯍꯪꯕꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯒ ꯆꯪꯉꯛꯄ ꯑꯣꯏꯕꯅꯤꯅ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯁꯦꯂꯔꯤꯗ ꯗꯤꯄꯦꯟ ꯇꯧꯗꯕꯗꯣ ꯁꯦꯂꯔꯤꯗ ꯌꯦꯡꯗꯕꯗꯣ ꯄꯤꯛꯇꯤ ꯄꯤꯛꯏꯅꯦꯕꯀꯣ ꯃꯤꯗꯤꯌꯥ ꯍꯥꯏꯁꯦ ꯑꯗꯨꯒ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯃꯁꯥꯒꯤ ꯑꯣꯏꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯥꯏꯟ ꯌꯥꯝ ꯂꯩꯈꯤꯕꯒꯨꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯝ ꯐꯪꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯐꯪꯒꯅꯤ ꯕꯠ ꯑꯗꯨꯒ ꯅ꯭ꯌꯨ ꯀꯃꯔꯁꯤꯡ ꯑꯗꯨꯒ ꯅꯧꯔꯤꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯀꯟꯅ ꯀꯨꯏꯕ ꯅꯠꯇꯦ ꯁꯤꯒꯤ ꯂꯥꯏꯟꯗ ꯆꯪꯉꯛꯄꯁꯦ ꯑꯗꯨꯗꯨꯅ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯁꯦꯀ꯭ꯔꯤꯐꯥꯏꯁꯅ ꯍꯦꯜꯂꯦ ꯑꯗꯨꯅ ꯁꯦꯂꯔꯤꯒꯤ ꯃꯇꯥꯡꯁꯦ ꯍꯪꯅꯔꯔꯣꯏꯁꯤ ꯁꯦꯂꯔꯤꯒꯤ ꯃꯇꯥꯡꯁꯤꯃ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯦ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯏꯆꯦꯅ ꯏꯆꯦꯗ ꯌꯥꯝ ꯍꯪꯖꯅꯤꯡꯕ ꯀꯣꯏꯁꯟ ꯑꯃꯒ ꯂꯩ ꯉꯁꯥꯏꯒꯤ ꯂꯨꯛꯁꯀꯤ ꯃꯇꯥꯡꯁꯦ ꯍꯥꯏꯗꯤ ꯁ꯭ꯀ꯭ꯔꯤꯟꯗ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯑꯗꯨꯝ
हिरम खुदिमक्ता मैम यु मांग थोप हाइसिमक्तबु माना तौगदोरिबा मैम द उतकदोरिबा थबक्तुगी एक्सपीरियंस फजना लेबा अदुगी मगुन चपचाना यावबा अदु नत्रगदी सक फजरे हाइदनजु खितंग चन्नबा मम इले लेतबगी टाइप तको सिनि मैम सु खंबिरंगनी अदो सिगी मतांग सिदि न्यूज़ एंकर मोइना करी हाइबिनिंगी हाबतो अदु खितंग थंबियो न्यूज़ एंकर ओइगे न्यूज़ रीडर ओइगे हाइतारगदी लुक्स खक यादबा लेबा यस मसक फजरगा सो खोगी डिलीवरी पीबदा प्रोनाउंसिएशन सेंगजबा गी लेटोन सेंग तारगदी दुकान रोइबा दुगा रिदम मनाइना चकपा हाइबम चंगे दुगा दी फ्लो दाना ngang हाइबम चंगे बको सि म्याम से तममगा हेरक्तुनी बट अदु तारसु मसाकी पिथोरकपा गितंग हाइगनबा हाइगनबा हाइबम सुलेको तममगा सुवे हाइतबा दु यावरि अदुना लुक्स की मतंग से इंग साइजबदु looks सिदी को अखोगी मेकअप प्लेस मेकअप आर्टिस्ट और मेकअप प्लेस अखोगी अच्छी बसी फजाना बनत्रो माने ना अखोसु केरा कांदा पाउ पारगा दुम यिंग याइनी यम ची बदी नत्रो माने looks की मतंग से अखोई misconception सिजो दुम मैम की misconception अमदि लेको पाउ पारमनी मसक फजरमनी मसक फजरगदी टीवी माला थोको यारो एंकर यारो कान खनबा लेबा सिस गेम लेते सागी टैलेंट लेरबा दुगा सिदा होदानिंगबा मा यारबा अदु तारगदी सक्तुदी मेकअप की आर्टिस्ट अदगी मेकअप प्रोडक्ट मैम लेको अदु सी नरगा याय हरो वफम से थमनिंग अदुगा लुक्स सिदा आई सादा पर्सनालिटी थिंगना को सो हाय तारे आई से पाउ पाबदी याम हाई अदुदुगा लुक्स ती यादे हरगा आइसे रिजेक्ट तौरकिबा बो यावे बको अदो रिजेक्ट तौरकिबा यावे दो आई निंगनदे अदुम होनारे होनारा सी पाउ पाबदी दुम स्टेज योरैनी एंकर ओइरे पाउ पार सी माइनिंग अदुना कहानी कोई लुक्स ता यामना हेना डिपेंड तौबा यादे मेकअप लेडी मेकअप प्रोडक्ट लेडी मेकअप आर्टिस्ट लेडी अदुना निंगनगनु सिगी लाइन से पामसे तारदि चंगवाइनी यस थागचरी जे यामना नुंगाय हाइबा तारे जेना फोंदोकपिरि वफम मैम से सिगी लाइन से चंगनिंगंबा मैम डाउट लेबा मैम दुसुबा तंग थौनादी ओइरगद्रा ना खंजै अदु मखा तानाय ने जेदा हंग लाक्चनिंगबसे इजेना सिगी जर्नी सिदा सुम लाको मतमदा हौरकपदगी ngasi फावबगी हाइबा तारे सिदा ख्वाइदगी यामना नुआइतबा थौदोक हेना गाइनी पुरा वर्स्ट डे एवर काइनगा खनगिबा नुमितकदी यावब्रा सिगी जे कितंग निंगजिंगबियो अदुदो सिगे पोसे हौजिक फावगी ओइनदी यावदे ana leitri ana khalle yo khanda aduduka yaudida nuaina full naina dum challe adugo hadi thabok tawbina ba staff masel duga leimnari basing se dum chinau dum winner aga leiba nga kanena ba the worst day ka shi yaude duga thawai nuai tu ba cham chadi yau shina kai nga kana sa gi na yi pau ba duga soi ba sida ko gi makhal ani khak lei ba anh em mình sẽ có gì bao quát thầm ta mà rồi bây giờ cả sinh nhau cái này bảo khi na oza cái sinh phẩm đấy mình oza cái đó cái nó sẽ là cái nó cái sentence mà xem tầm dù grammatical làm ta cái gì mà rồi bây giờ cả làm ta đi sentence nó phải là meaning हम chắc cái đấy anh mai đâu tụi nó phải bao quát mà tầm đó sentence part tụi này bảo bao quát cái gì đó coi na mà rồi bây giờ cả đó suy đi ta cái gì bao đó meaning nó sao làm chắc cái đấy bảo anh đúng cái này đi complain lạc phải ra cái này bảo hay đi coi na haidi bana sini harapana si hare ki pot la ka do humba amte la ka se nori ka da mi no ba ka di perfect na te nori ka da di tamak pa nga tani learner nga tani da dum swab si ara ka ni da ba adu na adu mai na ga harak pa se si ma ki nang ngai te ko adu dum hotna ra ga di adi sum sura kan hotna ra kan experience to le rak na chane ko adu na du mai na ga to se ki tang cham chan ngai to ga di yawe ko adu yam he now I see the missing the I worst day na ya ngai to mo yam so ek ha di ngasi bukta yaude khale थागचरी यामना होनानिंग बंग साइगी डेडिकेशन हाइबा तारे अदगिदि याम थवा यावना होना जब मैम से सुगुम से थेंगना दबने हाइजगे अनो थेंगसु थेंगना बिगनो ओके अनो गाय तो कमता सिदै ने जेदा हाइजनिंग बसे अखोइ gi ngasi gi thoram si ying bi ba viewers मैम नसु मैम अमा सुमाइना सिगी लाइन से चंगनिंग बा सि तौनिंग बा मैम अम लेरंगनी बा अनो सिगी मखोइ gi दमक खलगा हाइबा तारे इचे gi ओइबा मोट इचे दगी करी वहाई थंबिरंगनी हाबदा दुदो कितंग थंबियो सिगी लाइन से चंगबा मतमना यामना लाइटली खनबसु लागनी हदि यामना अरुबा सिनफाम हम सो होइदोने बको हदि समनारबदा आई एंकर ओइतार दे इसे सोइदना बखना तोने बको अदुगा पाउ पाबसिना अमुक खोगी हदि स्क्रिप्ट से पिराक तोने बको स्क्रिप्ट से पिरा कांदा
ꯑꯩꯅ ꯄꯥꯊꯣꯛꯇꯣꯏꯅꯦꯕꯀꯣ ꯗꯦꯂꯤꯚꯔ ꯇꯧꯕ ꯈꯛꯇꯅꯦꯕ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯗꯤꯁꯀꯁꯟꯒꯨꯝꯕ ꯒꯤ ꯍꯣꯁ ꯇꯧꯔꯛꯄ ꯍꯣꯁ ꯑꯣꯏꯔꯛꯄ ꯑꯦꯡꯀꯔ ꯑꯣꯏꯔꯛꯄꯁꯤꯗꯗꯤ ꯑꯩꯁꯦ ꯍꯥꯏꯗꯤ ꯄꯤꯔꯤꯕ ꯇꯣꯄꯤꯛꯇꯨꯒꯤ ꯔꯤꯂꯦꯇꯦꯗ ꯑꯣꯏꯕ ꯄꯣꯠꯁꯦ ꯑꯩ ꯌꯥꯝꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯆꯦꯒꯤ ꯋꯥꯔꯤꯁꯤꯡꯁꯦ ꯇꯥꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯏꯆꯦ ꯍꯣꯠꯅꯅꯤꯡꯕ ꯂꯩꯕ ꯃꯌꯥꯝ ꯂꯣꯏꯅꯃꯛꯁꯦ ꯍꯣꯠꯅꯕ ꯂꯣꯏ ꯉꯝꯕꯤꯔꯣ ꯉꯁꯤꯗꯒꯤ ꯑꯗꯨꯝ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯋꯤꯁ ꯇꯧꯖꯔꯤ ꯁꯣ ꯃꯈꯥ ꯇꯥꯅ ꯑꯩꯅ ꯏꯆꯦꯗ ꯂꯥꯛꯆꯅꯤꯡꯕꯁꯦ ꯉꯁꯥꯏꯒꯤ ꯃꯤꯗꯤꯌꯥꯒꯤ ꯃꯇꯥꯡꯁꯤ ꯅꯠꯇꯕ ꯑꯣꯖꯥꯔꯣꯝꯒꯤ ꯁꯥꯏꯠꯀꯤ ꯖꯣꯕꯀꯤ ꯃꯇꯥꯡꯁꯤꯁꯨ ꯈꯤꯇꯪ ꯈꯪꯖꯍꯧꯒꯦ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤꯁꯨ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯀꯔꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩ ꯑꯗꯨꯗꯨꯒ ꯏꯆꯦꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯀꯔꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯊꯦꯡꯅꯩ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯂꯥꯛꯄꯤꯔꯝꯃꯣ ꯑꯣꯖꯥ ꯑꯣꯏꯕꯗꯗꯤ ꯑꯩꯗꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯆꯪꯉꯤꯕ ꯂꯥꯏꯟ ꯑꯅꯤꯁꯦ ꯑꯩꯅ ꯑꯗꯨꯝ ꯄꯥꯝꯅ ꯆꯪꯈꯤꯕ ꯉꯥꯛꯇꯅꯤꯅꯅꯦ ꯑꯩꯉꯣꯟꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯒꯤ ꯋꯥꯏꯀ ꯍꯥꯏꯕꯁꯦ ꯍꯣꯏ ꯊꯕꯛ ꯇꯧꯔꯛꯏꯅꯤ ꯐꯤꯖꯤꯀꯦꯜ ꯋꯥꯔꯛ ꯇꯧꯔꯛꯏꯅꯤ ꯑꯗꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯥꯏꯅꯕ ꯑꯃ ꯂꯩꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯑꯦꯅꯔꯖꯤ ꯆꯠꯄ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯉꯥꯡꯕꯁꯤꯅꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯇꯧꯔꯤꯁꯤꯗꯤ ꯉꯥꯡꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯣꯖꯥꯁꯨ ꯉꯥꯏ ꯑꯗꯨ ꯀ꯭ꯂꯥꯁꯇ ꯂꯥꯎꯕ ꯈꯣꯠꯄ ꯑꯉꯥꯡꯁꯤꯗꯤ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯑꯉꯥꯡꯁꯦ ꯂꯩꯔꯛꯇꯣꯏꯅꯦ ꯂꯥꯎꯗꯣꯏꯅꯦꯕꯀꯣ ꯁꯣꯝꯗ ꯍꯥꯏꯗꯣꯔꯛꯑꯒꯁꯨ ꯉꯥꯡꯗꯣꯏꯅꯤ ꯑꯃꯨꯛ ꯃꯥꯅꯦ ꯉꯥꯡꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯨꯅꯁꯨ ꯑꯣꯏ ꯇꯥꯏꯌꯦ ꯑꯩꯁꯦ ꯑꯗꯨꯝ ꯃꯌꯥꯡ ꯀꯪꯉ ꯑꯗꯨꯝ ꯂꯩꯌꯦ ꯑꯗꯣ ꯍꯥꯏꯗꯤ ꯃꯈꯜ ꯃꯈꯜꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯊꯦꯡꯅꯔꯛꯏꯅꯤꯀꯣ ꯑꯗꯨ ꯃꯌꯥꯝꯁꯦ ꯑꯣꯖꯥ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯕ ꯑꯃꯁꯨ ꯆꯪꯉꯦ ꯑꯗꯣ ꯁꯤꯁꯨ ꯑꯗꯨꯝ ꯍꯣꯠꯅꯔꯒꯗꯤ ꯇꯝꯃꯒꯗꯤ ꯂꯣꯏ ꯍꯩꯕ ꯉꯥꯛꯇꯅꯦ ꯑꯗꯨꯒ ꯑꯣꯖꯥ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯑꯗꯨꯒꯨꯝꯕ ꯇ꯭ꯔꯦꯅꯤꯡ ꯑꯗꯒꯤ ꯀꯣꯔꯁ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯟꯕꯤꯕ ꯑꯃ ꯆꯪꯉꯦ ꯑꯗꯨꯗꯨꯒ ꯑꯩ ꯂꯥꯏꯔꯤꯛ ꯍꯩꯔꯦ ꯍꯥꯏꯇꯥꯔꯒꯁꯨ ꯂꯥꯏꯔꯤꯛ ꯇꯥꯛꯊꯣꯛꯄ ꯍꯩꯇ ꯇꯥꯔꯒꯗꯤ ꯑꯣꯖꯥ ꯑꯣꯏꯕ ꯌꯥꯗꯦꯕ ꯑꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯅ ꯇꯥꯛꯇꯣꯔꯤꯕ ꯄꯣꯠꯁꯦ ꯑꯉꯥꯡꯗ ꯒ꯭ꯌꯥꯟ ꯇꯥꯍꯟꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩꯅ ꯐꯅ ꯍꯩꯔꯦ ꯏꯪꯂꯤꯁ ꯔꯦꯒꯨꯂꯦꯟꯒ ꯂꯣꯜꯂꯣ ꯂꯥꯏꯔꯤꯛꯇꯣ ꯑꯗꯨꯝ ꯇꯥꯛꯑꯣ ꯑꯗꯣ ꯑꯉꯥꯡꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯑꯝꯇ ꯈꯪꯗꯕꯤꯗ ꯇꯔꯪ ꯃꯪꯉ ꯂꯩꯔꯝ ꯇꯥꯔꯗꯤ ꯑꯗꯣ ꯂꯥꯏꯔꯤꯛ ꯍꯩꯕꯁꯤꯡꯗꯦꯕꯀꯣ ꯑꯩꯒꯤ ꯑꯣꯏꯕ ꯑꯣꯄꯤꯅꯤꯌꯟꯅꯤꯀꯣ ꯉꯁꯥꯏ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯤꯁꯤꯡꯒꯤ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝ ꯂꯩꯀꯣ ꯑꯩꯒꯤ ꯑꯣꯏꯕꯒꯤ ꯁꯦꯅꯤꯌꯔ ꯑꯣꯏꯕ ꯑꯗꯒꯤ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝ ꯂꯩꯀꯣ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯃꯣꯏꯒꯤꯁꯨ ꯑꯗꯨꯝ ꯃꯣꯏꯒꯤ ꯇꯣꯉꯥꯟꯕ ꯄꯔꯁꯦꯞꯁꯟꯁꯨ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯄꯔꯁꯦꯞꯁꯟꯗꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯗꯣ ꯂꯥꯏꯔꯤꯛ ꯍꯩꯔꯦ ꯍꯥꯏꯇꯥꯔꯒꯁꯨ ꯃꯥꯅ ꯇꯥꯛꯏꯕꯗꯣ ꯑꯉꯥꯡꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ ꯇꯥꯔꯒꯗꯤ ꯑꯁꯤ ꯑꯐꯕ ꯑꯣꯖꯥꯅꯦ ꯍꯥꯏꯕꯗꯤ ꯌꯥꯗꯦꯕꯀꯣ ꯑꯣꯖꯥꯗꯤ ꯑꯗꯨꯝ ꯑꯣꯏꯈꯤꯕ ꯌꯥꯏꯀꯣ ꯑꯗꯨ ꯇꯥꯔꯁꯨ ꯑꯐꯕ ꯑꯣꯖꯥꯅꯦꯗꯤ ꯍꯥꯏꯅꯤꯡꯗꯦ ꯑꯗꯨꯗꯨꯒ ꯀꯩ ꯍꯥꯏꯅꯤ ꯖꯦꯅꯦꯔꯦꯁꯟ ꯂꯣꯏꯅꯃꯛ ꯂꯣꯏꯅꯔꯛꯇꯣꯏꯅꯤꯀꯣ ꯂꯣꯏꯅꯔꯛꯄꯁꯤꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯑꯗꯨꯒ ꯍꯦꯟꯗꯜ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩ ꯁꯥꯊꯤꯔꯕꯅꯤꯅ ꯍꯥꯏꯅ ꯆꯩ ꯑꯁꯥꯡꯕ ꯑꯃ ꯄꯥꯏꯔꯒ ꯍꯦꯛꯇ ꯍꯥꯏꯗꯤ ꯂꯥꯡꯗ ꯁꯨꯝ ꯀꯜꯂꯒ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨ ꯃꯁꯨ ꯌꯥꯗ꯭ꯔꯦꯀꯣ ꯍꯧꯖꯤꯛꯇꯤ ꯑꯦꯖꯨꯀꯦꯁꯟ ꯄꯣꯂꯤꯁꯤ ꯃꯌꯥꯝ ꯂꯩꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯐꯨꯕꯁꯨ ꯌꯥꯗ꯭ꯔꯦꯀꯣ ꯑꯉꯥꯡꯁꯤꯡ ꯊꯦꯝꯃꯒ ꯂꯣꯏꯅꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯃꯌꯥꯝ ꯏꯟꯁꯇ꯭ꯔꯛꯁꯟꯁꯨ ꯃꯌꯥꯝ ꯂꯩꯌꯦꯀꯣ ꯑꯗꯨꯗꯨꯅ ꯑꯩꯗꯤ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯈꯪꯕ ꯑꯃꯗꯤ ꯆꯪꯉꯦ ꯑꯗꯨꯗꯨꯒ ꯃꯥꯒꯤ ꯑꯦꯁꯦꯟꯁꯤꯌꯦꯜ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯗꯤ ꯑꯗꯨꯝ ꯂꯩꯖꯔꯝꯃꯅꯤꯀꯣ ꯑꯣꯖꯥ ꯑꯣꯏꯅꯤꯡꯉꯦ ꯍꯥꯏꯗꯅ ꯑꯩꯅ ꯁꯨꯝ ꯍꯟꯊꯅ ꯌꯦꯡꯕꯗꯤ ꯅꯠꯇꯦꯀꯣ ꯑꯦꯁꯦꯟꯁꯤꯌꯦल ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯗꯣ ꯌꯥꯎꯗꯅꯗꯤ ꯑꯣꯖꯥ ꯑꯣꯏꯕꯗꯤ ꯆꯪꯉꯛꯑꯔꯣꯏꯗꯅꯀꯣ ꯌꯥꯎꯔꯒꯗꯤ ꯂꯣꯏ ꯆꯪꯉꯛꯇꯣꯏꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕ ꯏꯖꯨꯀꯦꯁꯟꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯅꯠꯇꯕꯤꯗ ꯁꯨꯝ ꯅꯥꯀꯟꯗ ꯂꯩꯔꯤꯗꯅꯀꯣ ꯈꯔ ꯀ꯭ꯋꯥꯂꯤꯇꯤ ꯈꯔ ꯑꯗꯨ ꯃꯌꯥꯝꯗꯣ ꯌꯥꯎ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯑꯣꯏꯕ ꯌꯥꯅꯤꯅ ꯈꯜꯂꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯏꯆꯦ ꯑꯣꯖꯥꯒꯤ ꯀꯩꯅꯣ ꯏꯆꯦꯅ ꯑꯣꯖꯥ ꯑꯃꯁꯨ ꯑꯣꯏꯕꯤꯔꯕꯅꯤꯅ ꯑꯣꯖꯥ ꯑꯃ ꯑꯣꯏꯅꯁꯨ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯆꯦ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯁꯤꯗꯁꯨ ꯑꯉꯥꯡ ꯃꯆꯥ ꯃꯆꯥꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯈꯟꯖꯩ ꯁꯣ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯁꯥꯇ꯭ꯔꯁꯤꯡꯗ ꯌꯦꯁ ꯁꯥꯇ꯭ꯔꯁꯤꯡꯗꯗꯤ ꯍꯥꯏꯅꯤꯡꯕ ꯈꯛꯇꯅꯦ ꯑꯁ ꯑꯗꯨꯝ ꯍꯥꯏꯔꯤꯅꯦ ꯁ꯭ꯀꯨꯜꯗꯁꯨ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯇꯝꯃꯤꯕ ꯁ꯭ꯇꯦꯖꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯂꯦꯚꯦꯜ ꯑꯃꯗꯤ ꯂꯩꯅꯤꯗꯅꯀꯣ ꯂꯩꯔꯤꯕꯗꯨꯗ ꯑꯣꯖꯥꯅ ꯇꯥꯛꯏꯕꯁꯤꯡꯁꯦ ꯐꯖꯅ ꯃꯨꯟꯅ ꯇꯥꯁꯟꯕꯤꯕ ꯑꯃ ꯆꯪꯉꯦ ꯗꯥꯏꯖꯦꯁ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯈꯪꯗꯕ ꯍꯩꯕ ꯍꯪꯕ ꯑꯃ ꯆꯪꯉꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯒꯤ ꯍꯪꯅꯕꯤ ꯍꯧꯖꯤꯛꯇꯤ ꯈꯔꯕꯨ ꯍꯪꯉꯦꯀꯣ ꯍꯪꯕꯁꯦ ꯀꯌꯥ ꯍꯪꯒꯟꯗꯦꯕ ꯏꯀꯥꯏꯅꯤ ꯈꯪꯗꯦ ꯑꯩ ꯏꯁꯥꯃꯛꯇꯕꯨ ꯀꯌా ꯍꯪꯒꯜꯂꯛꯇꯦꯕꯀꯣ ꯊꯥꯏꯅ ꯑꯗꯣ ꯈꯪꯅꯕꯗꯤ ꯑꯗꯨꯝ ꯍꯣꯠꯅꯖꯩꯕꯀꯣ ꯑꯩ ꯊꯤꯕꯅꯤ ꯈꯪꯗꯦ ꯑꯗꯨꯒ ꯍꯪꯕꯁꯦ ꯌꯥꯝ ꯑꯣꯖꯥꯅ ꯍꯪꯕꯁꯦ ꯌꯥꯝ ꯀꯤꯕꯅꯦ ꯑꯗꯣ ꯀꯤꯕꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀꯤꯗꯤ ꯑꯗꯨꯝ ꯀꯤꯗꯣꯏꯅꯤ ꯀꯤꯕꯤꯗꯕ ꯍꯥꯏꯁꯦ ꯑꯣꯖꯥ ꯆꯪꯉꯛꯄꯗ ꯑꯗꯨꯝ ꯀꯤꯗꯣꯏꯅꯦꯕꯀꯣ ꯍꯪꯕꯁꯦ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅ ꯄꯔꯁꯅꯦꯜꯂꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯆꯪꯕꯗ ꯑꯩꯅ ꯌꯥꯝ ꯐꯔꯦ ꯑꯩꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯅꯠꯇꯕ ꯑꯩꯁꯦ ꯑꯗꯨꯝ ꯈꯔ ꯖꯣꯂꯤ ꯑꯣꯏꯒꯜꯂꯦꯕꯀꯣ ꯑꯗꯣ ꯁꯥꯊꯤ ꯆꯨꯝꯅꯒ ꯂꯩ ꯇꯥꯔꯗꯤꯀꯣ ꯑꯩꯁꯦ ꯆꯨꯝꯅ ꯅꯣꯔꯃꯦꯜꯗ ꯂꯩ ꯇꯥꯔꯗꯤ ꯃꯤꯅꯒ ꯁꯥꯎꯔꯒ ꯁꯥꯊꯤꯔꯒ ꯂꯩꯕ ꯃꯥꯟꯕꯅꯦꯕꯀꯣ ꯋꯥ ꯉꯥꯡꯉꯀꯥꯟꯗ ꯁꯨꯃꯥꯏꯅ ꯂꯣꯏꯅꯔꯛꯑꯀꯥꯟꯗꯗꯤ ꯑꯩꯁꯦ ꯖꯣꯂꯤ ꯑꯣꯏꯗꯤ ꯈꯪꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯑꯩꯗꯤ ꯏꯃꯥꯟꯅꯕꯗ ꯑꯣꯏꯅ ꯑꯗꯨꯝ ꯂꯣꯏꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯂꯧꯐꯝ ꯊꯣꯛꯄ ꯔꯣꯜꯁꯨ ꯑꯗꯨꯝ ꯃꯇꯥꯡ ꯆꯥꯅ ꯂꯧꯔꯛꯑꯦ ꯑꯗꯨꯒ ꯒꯦꯞ ꯑꯃꯗꯤ ꯑꯗꯨꯝ ꯊꯝꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯀꯥꯟꯗꯁꯨ ꯑꯗꯨꯝ ꯏꯃꯥꯟꯅꯕꯗꯨꯅ ꯑꯩꯉꯣꯟꯗ ꯐ꯭ꯔꯤ ꯑꯣꯏꯍꯟꯕꯗꯣ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯇꯤꯆꯔ ꯁ꯭ꯇꯨꯗꯦꯟꯁ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯌꯦꯕ ꯑꯣꯖꯥꯗꯨꯅ ꯑꯩꯉꯣꯟꯗ ꯐ꯭ꯔꯤ ꯐ꯭ꯔꯦꯡꯛ ꯑꯣꯏꯅ
free ꯑꯣꯏꯅ ꯈꯜꯂꯀꯥꯟꯗ ꯍꯪꯅꯤꯡꯕ ꯑꯃ ꯄꯣꯛꯑꯝꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯄꯣꯛꯇ ꯇꯥꯔꯒꯗꯤ ꯑꯩꯅ ꯑꯗꯨꯝ ꯕ꯭ꯔꯦꯡ ꯇꯥꯛꯊꯔꯅꯤ ꯑꯗꯨꯗꯨꯒ ꯀꯩꯁꯨ ꯈꯪꯗꯅ ꯆꯠꯈ꯭ꯔꯅꯤ ꯈꯪꯗꯕ ꯌꯥꯎꯕꯗꯣ ꯍꯪꯕ ꯉꯝꯗ ꯇꯥꯔꯗꯤ ꯀꯥꯟꯅꯗꯦꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯗꯨꯅ ꯀꯩ ꯍꯥꯏꯅꯤ ꯑꯣꯖꯥ ꯑꯣꯏꯅꯤꯡꯕ ꯌꯪꯁꯇꯔ ꯂꯩ ꯇꯥꯔꯒꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯍꯦꯟꯗꯜ ꯇꯧꯕꯁꯦ ꯑꯗꯨꯝ ꯍꯩꯕꯤꯌꯣ ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯒꯦꯞ ꯑꯃꯗꯤ ꯂꯩꯍꯟꯒꯗꯕ ꯍꯥꯏꯗꯤ ꯑꯩ ꯖꯣꯂꯤ ꯑꯣꯏꯔꯦ ꯑꯩ ꯑꯉꯥꯡ ꯂꯣꯏꯅꯕꯁꯤ ꯏꯃꯥꯟꯅꯕꯅ ꯈꯜꯂꯦ ꯍꯥꯏꯗꯨꯅꯁꯨ ꯌꯥꯝꯅ ꯑꯣꯄꯟꯂꯤ ꯑꯣꯏꯊꯣꯛꯄꯗꯤ ꯌꯥꯗꯕ ꯒꯦꯞ ꯑꯃꯗꯤ ꯊꯝꯒꯗꯕꯅꯤ ꯑꯩꯅ ꯑꯣꯖꯥꯅꯤ ꯅꯪꯅ ꯁꯥꯇ꯭ꯔꯅꯤ ꯍꯥꯏꯕꯒꯤ ꯒꯦꯞ ꯑꯃꯗꯤ ꯊꯝꯒꯗꯕ ꯑꯗꯨꯗꯨꯒ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯆꯨꯋꯦꯁꯟꯗꯣ ꯍꯦꯟꯗꯜ ꯇꯧꯕ ꯑꯃ ꯍꯩꯕ ꯆꯪꯉꯦ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤꯅꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯃꯈꯥ ꯇꯥꯅ ꯏꯆꯦ ꯋꯥꯔꯤꯁꯦ ꯁꯨꯝ ꯊꯕꯛꯔꯣꯝꯒꯤ ꯂꯥꯏꯟꯁꯤꯗ ꯂꯥꯛꯇꯕ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕꯁꯨ ꯏꯆꯦ ꯋꯥꯔꯤꯁꯦ ꯁꯥꯟꯅꯍꯧꯁꯦ ꯃꯇꯝꯁꯤꯁꯨ ꯇꯦꯟꯁꯤꯜꯂꯛꯄꯅꯤꯅ ꯁꯨꯝ ꯑꯣꯀꯦ ꯑꯩ ꯏꯆꯦꯗ क्वेश्चन ꯈꯔ ꯂꯥꯛꯆꯍꯧꯒꯦ ꯈꯤꯇꯪ ꯄꯔꯁꯣꯅꯦꯜ ꯑꯣꯏꯅ ꯑꯗꯣ क्वेश्चनꯁꯦ ꯑꯗꯨꯝ ꯊꯧꯔꯝ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯔꯦꯄꯤड ꯐꯥꯏꯔ ꯔꯥꯎꯟ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ ꯑꯗꯨꯝ ꯏꯟꯇꯔꯦꯁꯇꯤꯡ ꯈꯔ ꯑꯣꯏꯒꯗꯧꯕ क्वेश्चन ꯈꯔ ꯂꯥꯛꯆꯒꯦ ꯑꯗꯣ क्वेश्चनꯁꯦ ꯌꯥꯝ ꯊꯨꯅꯗꯤ ꯀꯩꯁꯨ ꯍꯪꯖꯔꯣꯏꯀꯣ ꯏꯆꯦ ꯑꯗꯨꯝ ꯋꯥꯈꯜ ꯒ꯭ꯌꯥꯟ ꯇꯥꯅ ꯈꯜꯂꯒ ꯑꯗꯨꯝ ꯈꯨꯝꯕꯤꯔꯣ ꯍꯥꯏꯕ ꯇꯥꯔꯦ ꯈꯟꯗꯣꯏꯅꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯈꯟꯗ꯭ꯔꯗꯤ ꯈꯨꯝ ꯌꯥꯔꯣꯏꯗꯣꯏꯅꯦ ꯈꯟꯗꯣꯏꯅꯦ ꯏꯆꯦ ꯋꯥꯔꯝ ꯑꯞ ꯇꯧꯕꯤꯔꯣ क्वेश्चन ꯂꯥꯛꯆꯔꯒꯦ ꯑꯍꯥꯟꯕ क्वेश्चनꯁꯦ what if ꯏꯆꯦꯅ ꯅ꯭ꯌꯨꯁ ꯑꯦꯡꯀꯔ ꯅꯠꯇ꯭ꯔꯒ ꯑꯣꯖꯥꯁꯦ ꯑꯣꯏꯔꯝꯗ꯭ꯔꯒꯗꯤ ꯏꯆꯦꯅ ꯇꯧꯒꯗꯧꯕ ꯊꯕꯛꯁꯦ ꯃꯁꯤ ꯀꯔꯤ ꯑꯣꯏꯅꯤ ꯗꯥꯟꯁꯔ ꯑꯣꯏꯔꯝꯅꯤ ꯑꯩ ꯖꯒꯣꯏ ꯁꯥꯕ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯑꯗꯨꯗꯨꯒ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯖꯒꯣꯏꯁꯨ ꯇꯝꯃꯦꯕꯀꯣ ꯇꯧꯕꯇꯕꯨ ꯁꯤꯗ ꯌꯥꯔꯛꯇꯕꯗꯒꯤ ꯏꯟꯀꯟꯚꯤꯅꯤꯌꯟꯁ ꯈꯔ ꯂꯩꯈꯤꯕꯗꯒꯤ ꯑꯩꯁꯦ ꯖꯒꯣꯏ ꯇꯝꯕ ꯇꯣꯛꯈꯤꯕꯅꯦꯕꯀꯣ ꯖꯒꯣꯏꯁꯦ ꯅꯥꯒꯥꯃꯄꯥꯜꯗ ꯂꯩꯕ ꯀ꯭ꯂꯥꯁꯤꯀꯦꯜꯒꯤ ꯑꯣꯖꯥ ꯔꯥꯖꯦꯁꯣꯔꯤ ꯐꯣꯛ ꯀ꯭ꯂꯥꯁꯤꯀꯦꯜ ꯑꯗꯨꯒꯤ ꯑꯣꯖꯥꯗꯨꯗ ꯑꯩꯁꯦ ꯆꯍꯤ ꯑꯅꯤꯃꯨꯛ ꯑꯣꯏꯕ ꯃꯥꯜꯂꯦ ꯑꯅꯤꯃꯨꯛꯇꯤ ꯇꯝꯃꯦꯕꯀꯣ ꯗꯥꯟꯁ ꯈꯔꯁꯨ ꯑꯗꯨꯝ ꯊꯣꯛꯑꯦ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯃꯇꯝ ꯀꯥꯏꯊꯣꯛꯄ ꯉꯝꯃꯛꯇꯕꯗꯣ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯇꯣꯛꯈꯤꯕꯅꯦ ꯑꯩ ꯗꯥꯟꯁꯔ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯀꯩꯅꯣ ꯅꯔꯁ ꯑꯣꯏꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯅꯔꯁ ꯑꯣꯏꯕꯁꯦ ꯄꯥꯝ ꯇꯥꯔꯒꯁꯨ ꯐꯦꯃꯤꯂꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯍꯥꯏꯇꯥꯔꯦ ꯑꯩ ꯇꯝꯕ ꯆꯪꯕ ꯐꯪꯈꯤꯗꯕ ꯌꯥꯝ ꯄꯥꯝꯃꯦ 12 ꯂꯣꯏꯔꯀꯥꯟꯗ ꯑꯩꯁꯦ ꯅꯔꯁ ꯇꯝꯕ ꯆꯪꯅꯤꯡ ꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯈꯤꯕꯅ ꯑꯩꯁꯦ ꯅꯔꯁ ꯇꯝꯕ ꯆꯪꯕ ꯐꯪꯈꯤꯗꯦꯕꯀꯣ ꯃꯤꯒꯤ ꯁꯦꯕꯥ ꯇꯧꯕ ꯈꯣꯠꯄ ꯅꯔꯁ ꯑꯣꯏꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯣꯏꯔꯀꯥꯟꯗꯒꯤ ꯑꯗꯣ ꯑꯩꯅ ꯏꯐ ꯁꯤꯒꯤ ꯂꯥꯏꯟ ꯑꯅꯤꯁꯦ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯑꯅꯤꯗꯣ ꯑꯃ ꯑꯗꯨꯝ ꯇꯧꯅꯤ ꯑꯣꯀꯦ ꯑꯃꯇꯪ ꯅꯠꯇꯕ ꯑꯩ ꯑꯅꯤ ꯑꯗꯨꯝ ꯇꯧꯒꯜꯂꯦ ꯑꯅꯤ ꯑꯗꯨꯝ ꯇꯧꯒꯜꯂꯦ ꯑꯅꯤ ꯑꯗꯨꯝ ꯇꯧꯅꯤ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯆꯦ ꯃꯈꯥ ꯇꯥꯕ ꯀ꯭ꯋꯦꯁꯟ ꯂꯥꯛꯆꯒꯦ ꯐꯤꯖꯤꯀꯦꯜ ꯁ꯭ꯇꯔꯦꯟꯊ ꯅꯠꯇ꯭ꯔꯒꯅ ꯃꯦꯟꯇꯦꯜ ꯁ꯭ꯇꯔꯦꯟꯊꯁꯦ ꯀꯔꯝꯕ ꯈꯟꯕꯤꯒꯦ ꯑꯩꯗꯤ ꯃꯦꯟꯇꯦꯜ ꯑꯣꯏꯅ ꯈꯟꯅꯤ ꯀꯣꯛꯁꯦ ꯈꯔ ꯑꯗꯨꯝ ꯁꯥꯟꯅꯒꯜꯂꯦ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯆꯦ ꯃꯈꯥ ꯇꯥꯅ ꯀ꯭ꯋꯦꯁꯟ ꯂꯥꯛꯆꯒꯦ ꯏꯆꯦꯗ ꯃꯤ ꯃꯌꯥꯝꯁꯤꯅꯀꯣ ꯉꯁꯥꯏꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯏꯆꯦꯁꯦ ꯌꯥꯝꯅ ꯀꯣꯟꯐꯤꯗꯦꯟ ꯑꯣꯏ ꯅꯪꯁꯦ ꯍꯣꯠꯅꯕ ꯌꯥꯝ ꯀꯜꯂꯤ ꯀꯥꯏꯅ ꯁꯨꯝ ꯀꯣꯝꯄ꯭ꯂꯤꯃꯦꯟ ꯃꯌꯥꯝ ꯄꯤꯕꯤꯔꯛꯄꯁꯦ ꯑꯁꯤꯗ ꯏꯆꯦꯗ ꯁꯨꯝ ꯊꯦꯡꯅꯔꯛꯄꯗ ꯍꯥꯏꯕ ꯇꯥꯔꯦ ꯏꯆꯦꯗ ꯊꯦꯡꯅꯔꯛꯄꯗ ꯃꯌꯥꯝꯅ ꯀꯣꯝꯄ꯭ꯂꯤꯃꯦꯟ ꯄꯤꯔꯛꯄ ꯃꯇꯝꯗ ꯏꯆꯦꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯗꯕ ꯀꯣꯝꯄ꯭ꯂꯤꯃꯦꯟ ꯄꯤꯔꯛꯄꯁꯦ ꯁꯤ ꯀꯔꯝꯕꯅꯒ ꯑꯣꯏ ꯁꯤ ꯈꯤꯇꯪ ꯅꯤꯡꯁꯤꯡꯕꯤꯌꯨ ꯄꯥꯝꯗꯕ ꯀꯣꯝꯄ꯭ꯂꯤꯃꯦꯟꯁꯦ ꯄꯤꯔꯛꯇꯤꯌꯦ ꯄꯥꯝꯃꯦ ꯃꯤꯅ ꯍꯥꯏꯍꯟꯅꯤꯡꯗꯕ ꯋꯥꯒ ꯍꯥꯏꯔꯛꯄ ꯂꯩꯕꯁꯦ ꯂꯩꯇꯦ ꯑꯗꯣ ꯈꯤꯇꯪ ꯄꯔꯁꯣꯅꯦꯜ ꯇꯥꯒꯗ꯭ꯔꯥ ꯃꯤꯅ ꯍꯥꯏꯍꯟꯅꯤꯡꯗꯕ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡ ꯑꯗꯨꯒ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯥꯡ ꯍꯥꯏꯔꯛꯄꯁꯦ ꯁꯤꯃ ꯈꯔ ꯇꯜꯂꯦ ꯀꯩ ꯍꯥꯏꯅꯤ ꯈꯔ ꯍꯩꯅꯗꯕꯗꯣ ꯇꯜꯂꯤꯉꯩꯁꯤꯗ ꯑꯩꯁꯦ ꯏꯆꯦꯗ ꯍꯪꯖꯍꯧꯒꯦ ꯏꯆꯦꯁꯦ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯀꯔꯝꯕ ꯁ꯭ꯇꯦꯇꯁꯇ ꯂꯩꯕꯤꯔꯤ ꯁꯤꯡꯒꯜꯗ ꯂꯩꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯣꯏꯗ꯭ꯔꯕ꯭ꯔꯥ ꯇꯜꯂꯤꯁꯦ ꯁꯤꯡꯒꯜ ꯑꯣꯏꯕꯩꯅꯦ ꯃꯤꯡꯒꯜ ꯑꯣꯏꯔꯝ ꯇꯥꯔꯦꯀꯣ ꯑꯩ ꯍꯥꯏꯔꯝꯒꯅꯤꯕ ꯁꯤꯡꯒꯜ ꯑꯣꯏꯕꯩꯅꯦ ꯇꯜꯂꯤꯁꯦ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯀ꯭ꯋꯦꯁꯟ ꯂꯥꯛꯆꯒꯦ ꯏꯆꯦꯅ ꯍꯧꯖꯤꯛꯁꯦ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯍꯦꯛꯇ ꯏꯆꯦꯅ ꯏꯟꯚꯦꯟ ꯇꯧꯗꯣꯔꯦꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯀꯔꯝꯕ ꯄꯣꯠꯁꯛ ꯏꯟꯚꯦꯟ ꯇꯧꯕꯤꯒꯅꯤ ꯄꯨꯊꯣꯛꯀꯅꯤ ꯑꯩꯅ ꯄꯨꯊꯣꯛꯇꯣꯏꯁꯦ ꯃꯣꯕꯥꯏꯜ ꯐꯣꯟ ꯄꯨꯊꯣꯛꯅꯤ ꯃꯣꯕꯥꯏꯜ ꯐꯣꯟꯁꯦ ꯀꯔꯝꯕ ꯐꯤꯆꯔꯒꯗꯤ ꯍꯥꯞꯆꯤꯜꯂꯒ ꯄꯨꯊꯣꯛꯄꯤꯔꯛꯀꯗꯣꯏꯅꯣ ꯏꯆꯦ ꯑꯗꯨꯁꯨ ꯍꯥꯏꯕꯤꯔꯛꯎ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯗꯤ ꯀꯨꯆꯨ ꯈꯔ ꯃꯨꯕꯅꯤꯅꯅꯦ ꯍꯦꯛ ꯀꯥꯞꯄꯗꯒ ꯀꯨꯆꯨꯒꯁꯦ ꯗꯥꯏꯔꯦꯛ ꯉꯧꯔꯛꯄꯤꯗꯣ ꯑꯗꯨ ꯌꯥꯍꯟꯕꯒꯤ ꯄꯣꯠ ꯑꯃꯈꯛꯇꯤ ꯑꯩ ꯄꯨꯊꯣꯛꯑꯦ ꯈꯜꯂꯦ ꯑꯗꯣ ꯑꯩ ꯂꯣꯏ ꯍꯥꯏꯀꯣ ꯑꯩ ꯄꯥꯎꯒ ꯄꯥꯕ ꯆꯪꯕꯁꯤꯅꯦꯀꯣ ꯑꯩ ꯉꯧꯍꯜꯂꯨꯀꯣ ꯑꯩ ꯆꯦꯟꯕ ꯌꯥꯗꯦꯀꯣ ꯍꯥꯏꯗꯣꯏꯅꯦꯕ ꯈꯪꯕ꯭ꯔꯥ ꯀꯨꯆꯨ ꯈꯔ ꯃꯝꯕꯒꯤ ꯌꯦꯡꯅꯕꯤꯅꯤꯁꯦ ꯉꯧꯕꯁꯦ ꯑꯗꯨꯝ ꯄꯥꯝꯃꯦꯗꯅ ꯑꯗꯣ ꯉꯧꯕꯗꯤ ꯄꯥꯝꯃꯦ ꯑꯗꯣ ꯉꯧꯗꯤ ꯉꯧꯗ꯭ꯔꯦ ꯑꯗꯨꯗꯤ ꯃꯣꯕꯥꯏꯜ ꯐꯣꯟꯁꯦ ꯄꯨꯊꯣꯔꯛꯄ ꯀꯥꯟꯗ ꯏꯆꯦꯒꯤ ꯑꯣꯏꯕ ꯍꯦꯟꯅ ꯐꯤꯜꯇꯔ ꯏꯐꯦꯛꯁꯦ ꯑꯉꯧꯕ ꯀꯥꯟꯗ ꯍꯥꯞꯄꯒ ꯄꯨꯊꯣꯔꯛꯇꯣꯏꯅꯦꯕ ꯁꯤ ꯍꯥꯏꯅ ꯑꯩꯒꯤ ꯁꯨꯝ ꯂꯩꯕꯁꯤꯗꯅꯦ ꯐꯤꯜꯇꯔꯗ ꯍꯥꯞꯄꯒ ꯄꯨꯊꯣꯔꯛꯄꯒ ꯃꯥꯟꯅꯤꯀꯣ ꯈꯔ ꯍꯥꯞꯄꯨꯀꯣ ꯌꯥꯝ ꯍꯦꯟꯅ ꯑꯣꯚꯔꯗ ꯍꯥꯞꯄꯗꯨꯗꯤ ꯅꯠꯇꯦꯀꯣ ꯂꯥꯟꯅ ꯑꯃꯨꯛ ꯆꯠꯈꯤꯅꯦꯕ ꯃꯌꯥꯝ ꯂꯥꯟꯅ ꯆꯠꯄꯤꯒꯅꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯐꯣꯟꯁꯦ ꯄꯨꯊꯣꯔꯛ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯏꯆꯦꯒꯤ ꯀꯁꯇꯃꯔ ꯑꯃꯗꯤ ꯑꯣꯏꯗꯣꯏꯅꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯣꯏ ꯆꯨꯝꯃꯤꯅꯦ ꯑꯣꯏꯒꯗꯕꯅꯤ ꯂꯣꯏ ꯌꯣꯟꯁꯤꯟꯗꯣꯏꯅꯦ ꯑꯩꯁꯦ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯀ꯭ꯋꯦꯁꯟ ꯂꯥꯛꯆꯒꯦ ꯏꯆꯦꯁꯦ ꯐꯣꯔ ꯋꯥꯟ ꯗꯦ ꯏꯆꯦꯁꯦ ꯀꯔꯤꯒꯨꯝꯕ ꯁꯥ ꯑꯃ ꯍꯦꯛꯇ ꯑꯣꯏꯔꯦꯅ ꯈꯜꯂꯁꯦꯕ ꯀꯔꯝꯕ ꯁꯥꯒꯗꯤ ꯑꯣꯏꯅꯤ ꯑꯗꯣ ꯀꯔꯤꯒꯤ ꯑꯣꯏꯅꯤꯡꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯕꯤꯔꯛꯎ ꯑꯩꯁꯦ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ ꯍꯧꯗꯣꯡ ꯍꯧꯗꯣꯡ
ꯑꯣꯏꯅꯤꯡꯕꯒꯤ ꯃꯔꯝꯁꯨ ꯊꯝꯕꯤꯔꯝꯃꯣ ꯏꯆꯦ ꯍꯧꯗꯣꯡꯒꯨꯝꯕ ꯃꯥꯜꯂꯦ ꯃꯥꯁꯦ ꯇꯨꯃꯤꯟ ꯑꯩꯁꯦ ꯇꯨꯃꯤꯟ ꯍꯥꯏꯗꯤ ꯏꯊꯟꯗꯒ ꯂꯩꯕꯒ ꯈꯔ ꯄꯥꯝꯃꯦꯕ ꯀꯩꯒꯨꯝꯕ ꯀꯥꯟꯗꯁꯨ ꯍꯧꯗꯣꯡꯁꯤ ꯏꯊꯟꯗ ꯀꯨꯜꯂ ꯀꯥꯆꯤꯟ ꯑꯃꯗ ꯈꯜꯂꯒ ꯂꯩꯕꯁꯦ ꯋꯥꯈꯜ ꯙ꯭ꯌꯥꯟ ꯇꯧꯔꯒ ꯑꯗꯨꯃꯥꯏ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯀꯣꯏꯁꯟꯁꯤꯅꯀꯣ ꯁꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯦ ꯑꯁꯤ ꯃꯌꯥꯝꯁꯤꯗ ꯏꯆꯦꯒ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯕ ꯁꯥ ꯑꯃ ꯂꯩꯔꯦꯅ ꯈꯜꯂꯁꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯔꯝꯕ ꯁꯥꯁꯦ ꯃꯔꯣꯜ ꯊꯣꯛꯍꯟꯕ ꯄꯥꯝꯃꯦ ꯑꯩ ꯍꯧꯖꯤꯛ ꯍꯧꯗꯣꯡ ꯑꯣꯏꯕ ꯄꯥꯝꯃꯦ ꯍꯥꯏꯗꯅ ꯍꯧꯗꯣꯡꯁꯨ ꯑꯗꯨꯝ ꯍꯧꯗꯣꯡꯁꯤꯗ ꯄꯥꯝꯃꯦ ꯃꯔꯣꯜ ꯊꯣꯛꯍꯜꯂꯒ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯗꯅ ꯌꯨꯝꯁꯪꯕꯤ ꯀꯥꯏꯁꯨ ꯍꯥꯏꯅꯩꯗꯅ ꯃꯥꯁꯦꯀꯣ ꯑꯗꯨꯅ ꯃꯥꯁꯨ ꯑꯗꯨꯝ ꯄꯥꯝꯃꯦ ꯑꯣꯀꯦ ꯑꯗꯨꯒ ꯅꯦꯛꯁꯀꯤ ꯀꯣꯏꯁꯟꯁꯦ ꯃꯔꯣꯜ ꯊꯣꯛꯄ ꯁꯥ ꯃꯌꯥꯝꯁꯤ ꯂꯩꯕ ꯃꯇꯝꯗꯅꯦ ꯁꯥꯁꯤꯅ ꯃꯔꯣꯜ ꯊꯣꯛꯂꯛꯄꯗ ꯏꯆꯦꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝ ꯊꯤꯅ ꯔꯨꯠ ꯑꯣꯏꯅꯤ ꯁꯤꯒꯤ ꯁꯥꯁꯤꯗꯤ ꯃꯔꯣꯜ ꯊꯣꯛꯂꯛꯄꯗ ꯉꯥꯡꯅꯕ ꯉꯝꯃꯔꯣꯏ ꯀꯥꯏꯅꯒ ꯈꯟꯕ ꯁꯥꯒꯗꯤ ꯂꯩꯕ꯭ꯔꯥ ꯂꯤꯟꯁꯦ ꯌꯥꯝ ꯍꯩꯅꯗꯤꯌꯦ ꯂꯤꯟꯁꯦ ꯑꯣꯀꯦ ꯂꯤꯟꯁꯦ ꯃꯔꯣꯜ ꯊꯣꯛꯂꯛꯑꯒꯗꯤ ꯍꯣꯏ ꯌꯥꯝ ꯐꯔꯛ ꯇꯥꯅꯤ ꯑꯩ ꯇꯜꯂꯦ ꯀꯥꯗꯧ ꯃꯥꯜꯂꯦ ꯃꯥꯗꯤ ꯈꯥꯔꯧꯁꯤꯁꯨ ꯈꯨ ꯀꯥꯝꯕꯤꯗꯅ ꯑꯗꯨꯅ ꯃꯤ ꯑꯁ ꯅꯨꯄꯤ ꯈꯔ ꯏꯁꯧꯒ ꯂꯥꯡꯍꯟꯕ ꯈꯨ ꯀꯥꯝꯕꯁꯦ ꯂꯤꯟ ꯈꯥꯔꯧ ꯃꯥꯜꯂꯦ ꯀꯥꯏꯅ ꯅꯨꯄꯤ ꯀꯦꯔꯦꯛꯇꯔ ꯀꯩꯅꯣ ꯇꯧꯕ ꯀꯥꯟꯗ ꯌꯥꯎꯋꯤꯗꯅꯀꯣ ꯅꯨꯄꯤ ꯂꯤꯟ ꯈꯥꯔꯧ ꯀꯥꯏꯅꯒ ꯌꯥꯝ ꯌꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯅ ꯃꯁꯤ ꯈꯔ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ ꯍꯩꯅꯔꯔꯣꯏꯕ ꯈꯔ ꯃꯥꯏ ꯈꯔ ꯆꯥꯟꯅꯔꯣꯏꯗꯕ ꯁꯥꯗꯤ ꯑꯣꯏꯔꯗꯤ ꯊꯥꯒꯠꯆꯔꯤ ꯃꯈꯥ ꯇꯥꯕ ꯀꯣꯏꯁꯟ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯆꯦꯗ ꯀꯣꯏꯁꯟꯁꯦ ꯂꯥꯛꯆꯒꯦ ꯏꯆꯦꯅ ꯍꯧꯖꯤꯛ ꯖꯔꯅꯦꯂꯤꯁ ꯑꯃ ꯑꯣꯏꯅ ꯅ꯭ꯌꯨꯁ ꯑꯦꯡꯀꯔ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕꯅꯤꯅ ꯃꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯆꯦꯅ ꯃꯔꯨ ꯑꯣꯏ ꯁꯤꯃꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯈꯟꯕ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯃꯁꯤ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯏꯆꯦ क्वालिटीसे ऐसा हाबदो डेडिकेशन अमा चंगे सैक्रिफाइस ओइबम चंगे अदुगा अदि अवाना स्ट्रगल मैम तोरकनी को स्ट्रगल मैम तोरकसे मसी फजना मायुनब ngambam change mentally strong oibam change ke ginara kanda kugi threat मैम अमा lakpe हाबम सिदा कुगी negative तनतब को बिसमना ऐना सा हाबदो ऐना केगुमा मा डेलिवर तो मतंदा पाव पाव मतंदा खितंग सोय की तारागदि अदु चे हदि नंग अदु सोय ख्रे खोत्रे हारपसे सिसु threat मखलम ने यामना कनदि हाबि वाने को अदो सिसि सोयन दना बखना बा थबक तो बदाम चक्सिन बम चंगे अदे आई यस खरा नो बिसोयदना बदा लोरे का हाबि नतबा थबक तो बदा चक्सिन बम चंगे अमखक नट्रको इन हाई क्वालिटी सिस अदम मरु ओइबा सिंगने बा डेडिकेशन अम चंगे अदुगा हदि मेंटली स्ट्रांग ओइबम चंगे समना हाबदा कोगी स्टूडियो चंग तुनिको स्टूडियो चंग बकानसिदा कोगी I mentally strong with the taragadi. I got the personality out of the personality out of taragadi. Studio owners or jungle. Guess I'm thinking around 20. Newsreader Gisu Baruiqua. Pakatuja, Kujutina, no gun Baklip. Light to Tanzalava. Camera the curve. Oh, yes. Light to Tanzalava. Oh, Clara Mice and Tanzalina drop. Just saying that's a good any kind of pop of the Nequa. Spouse, a good granny sure about to try the whole of the we are sure, but the way I keep a hand in the night time. So the Honda will song one draw. I don't mind talk we are idea mentally strong with Bam Change. See that they didn't come on her. Started to reach what is an I'm what is so and the Madame Sunesh like the winner, Madame Solution of a Gitanza, don't know what I'm saying. And the Lucia Pasida creating a city program as you Ying Tabi viewers things there. As the Jena where a JD side the Kariwa from Tambini, do Sukitan Tambiramo, I say. I give an personal interview says the Maklo Hariba, the channel Sina, Doshina, Hanbo Dini, Mayamsu, I Latana Hitare could be seeking media line the labor could be behind the screen, behind the camera, the labor, off screen, on screen, the labor, Amasu, could be tell Unagas Warisha Bira can have the pause Tazariano Yampe, this minor, the Gani. Offspring the labor missing. There must have come with the yes. And Moshu Carputo Pirakanda, who gave Mogina Tinder, but one I say struggle, Sisu Kangan Bam Chang. I do now with the on screen the labor, camera, the lady had a cook in Honori Mayam, Moshu Mogi struggle so Adam Nainapa and the rest of them to Tangiado. I am nice, my dogs door, Mayam Su, Hariba programs, Sam Nuaganin Kale. I was soon like like subscribe to the channel. Yes, Tagajari, Jayam Nusio, home album Sutam Birame, and the Gidi, a Sigi program, Sigi Matanga, so Ijena, home album viewers that can be Rame Habatare, so Ijebu hiding I later Namkahan, Taka Funduk Jari, Aduga Sigi, Thoramase, Matang Sashi, the Lucian of the Taurus. Thank you very much. I know we am Tagale, a corporation of home.
ꯅꯨꯡꯉꯥꯏ ꯑꯩꯁꯨ ꯑꯗꯨꯝ ꯀꯩ ꯀꯩꯅꯣ ꯈꯪꯗꯦ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯤꯁꯨ ꯈꯜꯂꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ